ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯃꯥꯏꯕ ꯚꯁꯦꯁ ꯑꯃꯥꯏꯕꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯏꯕꯤ ꯀꯨꯟꯖꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯤꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕ ꯚꯁꯦꯁ ꯑꯃꯥꯏꯕꯤ ꯆꯤꯡꯌꯥ ꯅꯛꯅ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯀꯥꯏ ꯀꯌꯥꯅ ꯄꯨꯟꯗꯨꯅ ꯂꯩꯕ ꯑꯆꯧꯕ ꯈꯨꯟ ꯑꯃꯒꯤ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯁꯥꯡꯕ ꯈꯣꯡꯅ ꯆꯠꯄꯗ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯆꯪꯒꯗꯕ ꯂꯝꯕꯤ ꯑꯃꯗꯅꯤ ꯂꯩꯍꯥꯎꯗꯣ ꯃꯄꯨꯔꯣꯏꯕ ꯂꯥꯡꯐꯩꯗ ꯂꯩꯈꯤꯕꯅ ꯅꯨꯄꯤ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯕ ꯃꯈꯩ ꯑꯊꯦꯡꯕ ꯑꯗꯨꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯗꯨꯅ ꯑꯃꯥꯏꯕ ꯇꯣꯟꯖꯥꯎ ꯈꯨꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯂꯩꯍꯥꯎꯅ ꯑꯃꯥꯏꯕꯒꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯣꯖꯥ ꯑꯃꯥꯏꯕ ꯇꯣꯟꯖꯥꯎꯕꯨ ꯂꯩꯕꯤꯗꯕ꯭ꯔꯣ ꯑꯣꯖꯥꯎ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯨꯕꯗꯨꯗꯗꯤ ꯑꯃꯥꯏꯕ ꯑꯗꯣ ꯇꯨꯝꯊꯕ ꯍꯧꯔꯝꯕꯗꯣ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ ꯀꯅꯥꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯍꯧꯔꯛꯂꯤꯕꯁꯤꯅ ꯅꯠꯇꯤ ꯑꯩꯕꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕ ꯂꯥꯏꯃꯨ ꯈꯔ ꯆꯤꯊ ꯅꯥꯟꯊꯍꯧꯔꯕ ꯖꯥꯠꯂꯅꯦ ꯇꯨꯝꯅꯤꯡꯂꯛꯂꯕ ꯀꯥꯟꯁꯤꯗ ꯑꯣꯟꯊꯣꯛꯅꯁꯨ ꯐꯔꯛ ꯇꯥꯒꯗꯧꯔꯤꯗꯀꯣ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯍꯥꯏꯔꯝꯂꯒ ꯇꯣꯟꯖꯥꯎꯗꯣ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯂꯥꯛꯂꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯏ ꯃꯥꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯎꯔꯤ ꯂꯩꯍꯥꯎꯅ ꯃꯈꯨꯠꯇ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯏꯕꯦꯝꯃ ꯂꯩꯍꯥꯎ ꯀꯔꯤ ꯇꯧꯔꯨꯕꯒꯤ ꯑꯁꯨꯛ ꯊꯦꯡꯂꯕ ꯄꯨꯡ 11 ꯍꯦꯜꯂꯕ ꯀꯥꯟ ꯃꯇꯝ ꯑꯁꯤꯗ ꯍꯣꯕꯦ ꯂꯥꯛꯄꯕꯣ ꯀꯥꯈꯠꯂꯛꯎ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯀꯅꯨ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯀꯥꯈꯠꯂꯛꯎꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯂꯩꯍꯥꯎꯁꯨ ꯐꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯟꯖꯥꯎꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯏꯕꯦꯝꯃ ꯀꯅꯥ ꯀꯩꯗꯧꯔꯦꯕ ꯍꯥꯏꯌꯨ ꯃꯁꯤꯗ ꯂꯩꯍꯥꯎꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯣꯖꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯂꯒ ꯐꯃꯨꯡꯗ ꯍꯤꯞꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯃꯁꯥꯗꯣ ꯂꯛꯅ ꯐꯅ ꯉꯝꯗꯕ ꯃꯈꯩ ꯐꯔ ꯑꯣꯜꯂꯒ ꯃꯤ ꯆꯥꯒꯦ ꯁꯥ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯧ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯣꯖꯥꯅ ꯐꯅꯕ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯣꯖꯥ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯏꯃꯨꯡꯗ ꯄꯣꯠ ꯆꯩ ꯈꯔ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯥꯅꯕꯨ ꯀꯩꯗꯧꯗꯣꯔꯤꯕꯅꯣꯗ ꯑꯁꯨꯝꯅ ꯇꯣꯟꯖꯥꯎꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯂꯩꯍꯥꯎꯁꯨ ꯐꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯔꯗꯨꯅ ꯂꯩꯍꯧꯔꯤ ꯂꯩꯍꯥꯎꯗꯤ ꯌꯨꯝꯗ ꯇꯧꯍꯧꯔꯤꯕ ꯑꯗꯨꯒꯤ ꯈꯟꯕꯗ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯖꯕ ꯅꯠꯇ꯭ꯔꯤ ꯁꯣꯝꯗ ꯇꯣꯟꯖꯥꯎꯁꯨ ꯏꯃꯨꯡꯗ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯍꯥꯞꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯉꯁꯥꯏ ꯆꯪꯂꯛꯄꯗꯒꯤ ꯇꯧꯕꯗꯨꯅ ꯍꯧꯖꯤꯛ ꯈꯛꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯅꯦꯕꯁꯦ ꯉꯁꯤ ꯑꯩꯅꯒꯈꯔ ꯇꯨꯝꯅꯤꯡꯕꯒ ꯌꯥꯊꯤ ꯃꯔꯛꯇ ꯃꯪꯒ꯭ꯔꯥ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯔꯦꯅ ꯇꯧꯔꯤꯁꯦ ꯃꯟꯇ꯭ꯔꯒ ꯑꯃꯠꯇ ꯒ꯭ꯌꯥꯟꯃꯦꯟꯒ ꯇꯥꯗ꯭ꯔꯦꯅ ꯑꯩꯗꯤ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯇꯣꯟꯖꯥꯎꯗꯨ ꯄꯣꯠꯁꯤꯡ ꯑꯗꯣ ꯄꯨꯊꯣꯔꯛꯂꯒ ꯏꯕꯦꯝꯃ ꯆꯠꯂꯁꯤ ꯊꯨꯅ ꯆꯠꯁꯤꯀꯣ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯍꯥꯏꯒꯗꯕ ꯑꯃꯅ ꯏꯕꯦꯝꯃ ꯑꯩꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤ ꯍꯦꯛ ꯅꯥꯟꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯑꯩꯒꯤ ꯇꯨꯡ ꯊꯪꯂꯒ ꯆꯠꯄ ꯌꯥꯗꯦꯀꯣ ꯑꯩꯒꯤ ꯃꯥꯡ ꯊꯥꯔꯒ ꯆꯠꯀꯗꯕꯅꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯩꯍꯥꯎ ꯍꯣꯏꯒꯤ ꯌꯨꯝꯗ ꯐꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯂꯩꯍꯥꯎ ꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯛꯂꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯣꯟꯊꯣꯡ ꯌꯧꯔꯛꯄ ꯑꯁꯤꯗ ꯂꯩꯍꯥꯎꯒꯤ ꯃꯆꯥꯅꯨꯄꯤꯗ ꯆꯪꯂꯝꯂꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯀꯤꯔꯗꯨꯅ ꯍꯛꯆꯥꯡ ꯊꯥꯗꯣꯛꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯊꯣꯛꯈꯤꯗꯨꯅ ꯂꯥꯞꯅ ꯄꯥꯏꯈ꯭ꯔꯦ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯇꯣꯟꯖꯥꯎꯁꯨ ꯎꯍꯧꯔꯗꯨꯅ ꯍꯩꯁ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯏꯕꯦꯝꯃ ꯍꯩ ꯊꯨꯅ ꯂꯥꯎꯍꯩ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯟꯖꯥꯎꯗꯨ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤ ꯂꯩꯍꯥꯎꯁꯨ ꯇꯣꯟꯖꯥꯎꯒꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄꯣꯏ ꯉꯛꯄꯣꯏ ꯃꯥꯁꯨ ꯇꯣꯟꯖꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯦꯟꯁꯤꯟꯈꯤ ꯃꯈꯣꯏꯅ ꯏꯃꯨꯡ ꯌꯧꯔꯛꯄꯗꯗꯤ ꯊꯣꯏꯕꯤꯗꯣ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕꯒꯨꯝ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ
ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯍꯥꯎꯗꯤ ꯄꯥꯈꯠꯃꯟꯈꯤꯕꯅ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯟꯖꯥꯎꯅ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯃꯤ ꯂꯩꯇꯕꯗꯧꯅ ꯑꯃꯨꯛ ꯈꯣꯡꯂꯛꯂꯤꯕꯗꯨꯅ ꯍꯧꯖꯤꯛꯀ ꯊꯥꯡꯇꯣꯔꯛꯄꯗꯨꯕꯨ ꯉꯥꯏꯔꯦꯅꯦ ꯇꯞꯊꯧ ꯑꯩ ꯇꯧꯒꯦꯀꯣ ꯑꯩ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯤꯍꯨꯜ ꯌꯦꯡꯉꯤ ꯏꯕꯦꯝꯃ ꯅꯆꯥꯅꯨꯄꯤꯁꯤ ꯃꯤꯍꯨꯜ ꯂꯩꯔꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯅꯦ ꯅꯪꯕꯨ ꯑꯩꯅ ꯄꯨꯡꯐ ꯐꯍꯜꯂꯝꯒꯗꯕꯅꯤꯀꯣ ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯂꯩꯍꯥꯎꯁꯨ ꯃꯔꯛ ꯃꯇꯤꯟꯒ ꯇꯥꯕ ꯃꯈꯩ ꯀꯞꯂꯝꯕꯗꯣ ꯈꯔꯗꯤ ꯐꯈ꯭ꯔꯦ ꯇꯣꯟꯖꯥꯎꯅ ꯏꯕꯦꯝꯃ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯗꯤ ꯇꯧꯗꯕꯗꯤ ꯌꯥꯔꯔꯣꯏ ꯃꯥꯒꯤꯁꯤ ꯃꯤꯅ ꯂꯥꯏ ꯊꯥꯖꯤꯜꯂꯛꯄꯅꯤꯅꯦ ꯑꯗꯨꯅ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯥꯡꯉꯨ ꯀꯔꯤ ꯂꯥꯡꯒꯗꯕꯅꯣ ꯑꯣꯖꯥ ꯏꯍꯦ ꯀꯔꯤꯁꯨ ꯂꯨꯕ ꯅꯠꯇꯦꯗ ꯀ꯭ꯋꯥ ꯃꯅꯥ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯐꯖꯕ 3 ꯑꯗꯨꯒ ꯀ꯭ꯋꯥ ꯃꯔꯨ ꯃꯄꯨꯝ 3 ꯂꯩ ꯑꯉꯥꯡꯕ 3 ꯍꯩ ꯃꯈꯜ 3 ꯀꯦꯟꯗꯜ 3 ꯗꯨꯛ 3 ꯑꯗꯒꯤ ꯂꯐꯣꯏ ꯐꯖꯕ ꯁꯤ ꯇꯥꯗꯕ ꯑꯃ ꯌꯥꯡꯀꯣꯛ ꯑꯃ ꯑꯗꯨꯒ ꯂꯪ ꯑꯃꯨꯕ ꯑꯉꯥꯡꯕ ꯑꯉꯧꯕ ꯑꯗꯒꯤꯗꯤ ꯑꯔꯣꯏꯕꯗ ꯂꯥꯏꯒꯤ ꯗꯣꯈꯤꯅꯥ ꯂꯨꯄꯥ ꯆꯞꯄꯤ 3 ꯂꯥꯡꯁꯤꯀꯣ ꯍꯥꯏ ꯂꯨꯄꯥ 3ꯗꯣ ꯑꯩꯒꯤꯗꯤ ꯌꯥꯎꯗꯦꯀꯣ ꯃꯗꯨꯗ ꯂꯩꯍꯥꯎꯁꯨ ꯐꯅꯤ ꯑꯣꯖꯥ ꯑꯩ ꯊꯨꯅ ꯂꯥꯡꯖꯔꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯡꯕ ꯍꯧꯈ꯭ꯔꯦ ꯇꯣꯟꯖꯥꯎꯁꯨ ꯃꯥꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯄꯨꯊꯣꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯂꯩꯍꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯊꯣꯔꯛꯂꯒ ꯇꯣꯟꯖꯥꯎꯒꯤ ꯃꯃꯥꯡꯃꯛꯇꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯛꯏ ꯑꯁꯨꯝꯅ ꯂꯦꯞꯂꯛꯄꯗꯨꯗ ꯍꯥꯏ ꯒꯧꯔꯣ ꯀꯔꯤꯅꯣꯅꯦꯍꯦ ꯈꯔ ꯍꯟꯗꯣꯛꯇꯨꯅ ꯂꯦꯞꯄꯨꯗꯅ ꯅꯪꯁꯨ ꯑꯩ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯒꯦꯀꯣ ꯍꯟꯇꯨ ꯑꯣꯖꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯕꯕꯣ ꯍꯥꯏꯌꯨꯅꯦ ꯑꯗꯨ ꯈꯔꯗꯤ ꯍꯟꯇꯣꯛꯎꯗꯅ ꯅꯪꯕꯣ ꯑꯣꯖꯥ ꯏꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯁꯦ ꯉꯁꯥꯏ ꯑꯣꯖꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯏꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯕꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯥꯕꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯄꯅꯤ ꯑꯗꯣ ꯑꯣꯖꯥ ꯂꯥꯛꯂꯀꯥꯟꯗꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯣꯖꯥ ꯃꯗꯨꯗ ꯇꯣꯟꯖꯥꯎꯅ ꯒꯧꯔꯣ ꯃꯁꯤꯅꯤ ꯑꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯗꯣ ꯃꯟꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯀꯥꯝꯁꯤꯟꯗꯨꯅ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯇꯥꯜꯂꯤꯕꯅꯤꯅꯦ ꯃꯁꯤ ꯇꯥꯕꯗ ꯒꯧꯔꯣꯗꯨ ꯃꯉꯣꯟꯗꯁꯨ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯇꯥꯛꯄꯤꯌꯨ ꯃꯥꯁꯨ ꯂꯥꯏ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯥꯟ ꯆꯥꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯤ ꯃꯁꯤꯗ ꯇꯣꯟꯖꯥꯎꯗꯨ ꯃꯁꯤꯒꯤ ꯇꯨꯝꯕꯥ ꯕꯦꯔꯥ ꯀꯥꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯔꯛ ꯇꯥꯁꯤꯜꯂꯛꯄꯅꯦ ꯇꯨꯝꯅꯒ ꯇꯨꯝꯅꯤꯡꯕꯅꯦ ꯉꯁꯤꯅꯦ ꯍꯧꯒꯠꯂꯒ ꯀꯣꯛ ꯍꯦꯛ ꯆꯦꯟꯈꯤꯅꯤꯀꯣ ꯑꯩ ꯍꯣꯏ ꯁꯣꯏꯗꯅ ꯇꯝꯕꯤꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯅꯠꯇꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯦꯝꯅꯔꯤꯉꯩ ꯂꯩꯍꯥꯎꯁꯨ ꯂꯥꯛꯂꯤ ꯑꯣꯖꯥ ꯁꯤꯗ ꯂꯩꯔꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯨꯔꯕ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯁꯨꯔꯩꯅꯩꯗ ꯑꯗꯨꯗꯤ ꯍꯧꯅꯅꯕ ꯇꯧꯔꯁꯤꯀꯣ ꯇꯨ ꯁ꯭ꯋꯥꯏꯁꯦ ꯂꯝ ꯑꯃꯨꯛꯇ ꯇꯩꯊꯣꯛꯎ ꯍꯧꯅꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯍꯩ ꯂꯩ ꯑꯇꯩ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯍꯥꯞꯂꯤ ꯒꯧꯔꯣꯗꯨ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯑꯁꯤꯗꯒꯤ ꯇꯣꯟꯖꯥꯎꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯍꯥꯟꯕꯗ ꯃꯄꯨꯛꯅꯤꯡꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯆꯦꯠꯅ ꯅꯤꯡꯗꯨꯅ ꯈꯣꯏꯔꯝꯂꯤ ꯃꯗꯨ ꯂꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯂꯩꯈꯥꯏ ꯇꯥꯅꯅꯕ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯅꯣꯡꯈꯠꯂꯛꯄꯗꯗꯤ ꯉꯁꯥꯏ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯌꯥꯡꯀꯣꯛ ꯑꯗꯨꯗꯒꯤ ꯂꯐꯣꯏꯒ ꯍꯩꯁꯤꯡ ꯑꯗꯨꯒ ꯗꯣꯈꯤꯅꯥ ꯑꯗꯨꯒ ꯋꯥꯠꯂꯝꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯃꯁꯤꯗ ꯂꯩꯍꯧꯕꯁꯤꯡ ꯑꯗꯨ ꯀꯅꯥꯅ ꯄꯨꯈ꯭ꯔꯕ ꯂꯥꯏꯅ ꯍꯦꯛꯇ ꯍꯛꯊꯦꯡꯅ ꯂꯧꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯋꯥꯠꯂꯝꯂꯤꯕꯁꯤꯡ ꯑꯗꯣ ꯒꯧꯔꯣꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯥꯞꯇꯛꯅ ꯐꯝꯂꯒ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯟꯖꯥꯎꯅ ꯍꯩ ꯒꯧꯔꯣ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯗꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯄꯤꯔꯛꯎꯅꯦ ꯍꯩ ꯂꯣꯏꯅ ꯃꯥꯡꯂꯦ ꯇꯧꯔꯤꯁꯤ ꯃꯁꯤꯒꯤ ꯊꯕꯛꯁꯤꯗꯤꯅꯦ ꯃꯟꯇ꯭ꯔꯒ ꯂꯣꯏꯅ ꯀꯥꯎꯁꯜꯂꯛꯂꯦꯗ ꯑꯩꯕꯨ ꯂꯩꯍꯥꯎꯁꯨ ꯏꯇꯩꯃꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯊꯝꯃꯨꯅꯦꯍꯦ ꯂꯥꯏꯒꯤꯅꯤꯅꯦ ꯅꯪꯕꯨ ꯇꯧꯍꯩꯗꯤꯅꯦ ꯏꯇꯩꯃ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯗꯤ ꯃꯁꯤꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯩ ꯂꯧꯖꯔꯛꯀꯦꯕ ꯂꯩꯍꯥꯎꯅ ꯑꯃꯨꯛ ꯍꯣꯏꯕ ꯍꯣꯔꯦꯟ ꯂꯣꯏꯔꯒꯅꯦ ꯅꯪꯅ ꯂꯣꯏꯅ ꯑꯣꯏꯗꯣꯏꯅꯤꯁꯦ ꯑꯃꯨꯛꯀ ꯊꯝꯃꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯒꯧꯔꯣꯗꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯂꯧꯔꯒ ꯂꯥꯏ ꯈꯨꯔꯝꯂꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯤ ꯂꯩꯍꯥꯎꯅ ꯇꯣꯟꯖꯥꯎꯗ ꯍꯪꯂꯤ ꯑꯣꯖꯥ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏꯗ꯭ꯔꯣ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯔꯣꯏ ꯐꯖꯅ ꯄꯣꯊꯥꯍꯜꯂꯨꯀꯣ ꯃꯗꯨꯗ ꯂꯩꯍꯥꯎꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯣꯖꯥ ꯅꯍꯥꯟꯋꯥꯏ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯃꯨꯛ ꯍꯧꯕꯗꯨꯗꯤ ꯀꯔꯤꯅꯣ ꯑꯣꯖꯥ
ꯃꯗꯨꯗ ꯇꯣꯟꯖꯥꯎꯅ ꯈꯣꯟ ꯇꯞꯅ ꯀꯅꯥꯅ ꯈꯪꯕ ꯋꯥꯅꯣꯗ ꯁꯥꯖꯤꯡ ꯂꯥꯏ ꯍꯧꯔꯤꯕ꯭ꯔꯥ ꯍꯥꯏꯁꯨ ꯄꯦꯜꯂꯕꯅꯤ ꯑꯋꯣꯏꯕ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯣꯖꯥ ꯍꯧꯖꯤꯛꯇꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯕꯅꯤꯗ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏꯒꯤꯁꯦ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯑꯃꯨꯛꯇ ꯊꯥꯗꯣꯛꯂꯨꯈꯤꯒꯦꯀꯣ ꯅꯈꯣꯏ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯟꯖꯥꯎꯗꯨ ꯊꯣꯔꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯂꯣꯏꯔꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯒꯧꯔꯣꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅꯛꯅ ꯃꯃꯤꯠ ꯑꯗꯣ ꯇꯐꯨꯃꯨꯛ ꯂꯥꯎꯈꯩ ꯃꯁꯝꯅ ꯐꯤꯔꯤ ꯐꯤꯔꯤ ꯇꯧꯔꯒ ꯇꯣꯟꯖꯥꯎꯗ ꯌꯦꯡꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯇꯣꯟꯖꯥꯎꯗꯣ ꯌꯥꯝꯅ ꯊꯤꯅ ꯈꯪꯂꯗꯨꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯒ ꯃꯅꯤꯡ ꯍꯜꯂꯒ ꯇꯨꯁꯤꯜꯂꯤ ꯍꯥꯏ ꯒꯧꯔꯣ ꯀꯔꯤꯅꯣꯅꯦꯍꯦ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯑꯣꯖꯥ ꯉꯁꯥꯏ ꯏꯇꯩꯃꯅ ꯄꯣꯠꯁꯤꯡꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯑꯩꯒꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯕ ꯉꯥꯏꯔꯝꯂꯤꯕꯅꯤ ꯑꯣꯖꯥ ꯍꯥꯏ ꯅꯪꯅ ꯊꯣꯛꯄ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯉꯥꯍꯧꯔꯣꯏꯀꯣ ꯏꯕꯣ ꯑꯁꯨꯝꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯝꯂꯒ ꯇꯣꯟꯖꯥꯎꯁꯨ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯏꯕꯦꯝꯃ ꯅꯪ ꯑꯣꯖꯥꯅ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯕꯅꯤꯀꯣ ꯃꯁꯤꯗ ꯂꯩꯍꯥꯎꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥꯒꯤ ꯗꯣꯈꯤꯅꯥ ꯉꯝꯖꯕ ꯈꯔ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯇꯝ ꯑꯁꯤꯗ ꯒꯧꯔꯣꯗꯨ ꯃꯈꯨꯠꯇ ꯂꯐꯣꯏ ꯑꯃꯗꯤ ꯑꯇꯩ ꯄꯣꯠ ꯈꯔꯁꯨ ꯄꯥꯏꯔꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯐꯥꯎꯖꯤꯜꯂꯛꯂꯒ ꯑꯣꯖꯥ ꯅꯪ ꯅꯊꯟꯇ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟ ꯑꯁꯤꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕꯁꯤꯕꯨ ꯅꯊꯟꯇ ꯍꯟꯕ ꯀꯤꯔꯕꯣ ꯑꯗꯨꯒꯤꯗꯤꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩ ꯊꯤꯟꯕꯤꯒꯦ ꯑꯣꯖꯥ ꯑꯁꯨꯝꯅ ꯒꯧꯔꯣꯅ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯤꯔꯗꯤ ꯊꯤꯟꯕꯤꯒꯦ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯀꯟꯅ ꯀꯟꯅ ꯆꯤꯡꯂꯤ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯒꯧꯔꯣ ꯆꯤꯡꯒꯅꯨꯅꯦꯍꯦ ꯑꯩꯕꯨ ꯗꯣꯈꯤꯅꯥꯒ ꯑꯃꯨꯛꯇ ꯂꯧꯈꯤꯒꯦꯅꯦ ꯁꯦ ꯊꯥꯗꯣꯛꯅꯦ ꯃꯁꯤ ꯊꯣꯛ ꯍꯦꯛ ꯀꯥꯎꯁꯤꯜꯂꯝꯗꯅ ꯃꯁꯤ ꯑꯁꯨꯝꯅ ꯆꯔꯥꯡꯅꯔꯤꯉꯩ ꯂꯩꯍꯥꯎꯁꯨ ꯃꯈꯨꯠꯇ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯂꯩꯍꯥꯎꯅ ꯏꯃꯥꯏꯄꯦꯝꯃ ꯀꯔꯤꯅꯣ ꯏꯇꯩꯃꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯗꯤ ꯏꯇꯩꯃ ꯑꯣꯖꯥꯁꯦ ꯃꯊꯟꯇ ꯆꯠꯄ ꯀꯤꯔ ꯃꯥꯜꯂꯦ ꯏꯇꯩꯃꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯕ ꯐꯥꯎꯕꯗ ꯃꯊꯟꯇ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯑꯗꯨꯒꯤ ꯑꯩꯅ ꯊꯤꯟꯕꯤꯒꯦ ꯇꯧꯔꯝꯕꯅꯤꯗ ꯍꯥꯏ ꯉꯥꯏꯈꯣ ꯑꯣꯖꯥꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕꯗꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯇꯩꯃ ꯑꯗꯨꯒꯤꯅꯦ ꯄꯩꯁꯥ ꯈꯔ ꯗꯣꯈꯤꯅꯥ ꯑꯣꯏꯅ ꯄꯤꯈꯤꯒꯦꯕ ꯅꯪꯕꯨ ꯉꯥꯏꯈꯣꯕꯀꯣ ꯑꯗꯨꯒꯤꯔꯣ ꯑꯣꯖꯥꯅ ꯂꯦꯞꯄꯤꯁꯦ ꯑꯗꯨꯗꯤ ꯑꯣꯖꯥꯒꯤ ꯄꯩꯁꯥꯗꯣ ꯄꯤꯈ꯭ꯔꯣ ꯑꯗꯨꯒ ꯊꯤꯟꯕꯤꯔꯁꯤ ꯍꯣꯏꯁꯦ ꯑꯣꯖꯥ ꯁꯦ ꯅꯆꯥꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯂꯨꯄꯥ 100 ꯀꯠꯆꯔꯤ ꯌꯥꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯅꯅꯕ ꯇꯧꯔꯒꯦꯀꯣ ꯅꯣꯏꯁꯨ ꯂꯩꯍꯧꯔꯣꯀꯣ ꯑꯣꯖꯥ ꯉꯥꯏꯈꯣ ꯊꯤꯟꯕꯤꯒꯦ ꯌꯥꯅꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯏꯕꯨꯡꯉꯣ ꯀꯧꯔꯣ ꯄꯨꯡꯁꯨ 12:30 ꯇꯥꯔꯦ ꯄꯣꯊꯥꯍꯧꯔꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯟꯖꯥꯎꯁꯨ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯉꯁꯥꯏ ꯂꯩꯍꯥꯎꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯂꯥꯏꯃꯨ ꯑꯗꯣ ꯂꯝꯄꯥꯛ ꯃꯌꯥꯒꯤ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯉꯁꯥꯏꯗꯒꯤ ꯐꯝꯂꯤꯕꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯕꯨ ꯀꯧꯊꯣꯛꯂꯒ ꯁꯥꯟꯅꯔꯤꯕ ꯑꯃꯥꯏꯕꯤꯁꯤ ꯃꯥꯒꯤ ꯇꯨꯝꯕꯥ ꯑꯁꯤ ꯍꯧꯗꯠꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯀꯔꯤ ꯂꯥꯏ ꯈꯨꯁꯥꯟꯅꯅꯣꯅꯦ ꯑꯩꯕꯨ ꯉꯁꯤꯅ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ ꯋꯥꯕꯅ ꯁꯤꯗꯧꯔꯦꯗ ꯑꯇꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯖꯥꯠꯂꯅꯦ ꯀꯧꯁꯨ ꯀꯧꯔꯛꯇꯦ ꯏꯁꯥꯅ ꯆꯪꯒꯗ꯭ꯔꯥ ꯑꯩꯕꯣ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯗꯨꯝꯅ ꯉꯥꯡꯂꯒ ꯐꯝꯂꯤꯉꯩ ꯍꯨꯏ ꯑꯃꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯛꯄ ꯑꯃꯗꯤ ꯀꯞꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯏꯃꯨ ꯑꯗꯣ ꯁꯥꯊꯤꯅ ꯈꯪꯂꯗꯨꯅ ꯎ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯂꯒ ꯍꯣꯏꯃꯥ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯆꯦꯟꯈꯤ ꯁꯣꯝꯗꯁꯨ ꯇꯣꯟꯊꯣꯏ ꯀꯩꯅꯣ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯀꯧꯁꯤꯟꯕꯁꯨ ꯍꯩꯇꯦ ꯊꯥꯗꯣꯛ ꯑꯣꯡꯒꯨꯝꯁꯨ ꯇꯧ ꯃꯥꯒꯤ ꯊꯣꯏꯕꯤ ꯍꯥꯏꯕꯤꯗꯣ ꯅꯨꯡꯁꯤꯃꯟꯗꯗꯅ ꯇꯧꯔꯨꯕꯅꯦꯕ ꯇꯧꯔꯤꯁꯦ ꯑꯁꯨꯝ ꯉꯥꯡꯂꯤꯉꯩ ꯂꯥꯏꯃꯨ ꯑꯗꯣ ꯇꯣꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯤ ꯅꯪ ꯑꯩꯅ ꯀꯧꯗ꯭ꯔꯕꯁꯨ ꯂꯥꯛꯂꯤꯗꯅ ꯅꯪ ꯃꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯧꯃꯜꯂꯛꯇꯕꯗꯨꯗ ꯏꯁꯥꯅ ꯂꯥꯛꯆꯔꯤꯅꯤ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯅꯝꯊꯤꯍꯦ ꯉꯥꯏꯈꯣ ꯂꯥꯏꯃꯨ ꯅꯪꯒꯤ ꯅꯈꯣꯡꯗ ꯇꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯁꯦ ꯂꯨꯔꯦꯗꯅ ꯇꯧꯔꯤꯕꯁꯤꯗꯤ ꯑꯃꯥꯡꯕꯅꯦꯕꯁꯦ ꯑꯩꯗꯤꯕꯀꯣ ꯃꯅꯝꯅ ꯀꯣꯛꯀꯥꯁꯤ ꯉꯥꯎꯔꯦꯍꯦ ꯏꯕꯣ ꯑꯩꯕꯨ ꯏꯕꯣ ꯀꯥꯏꯅ ꯍꯟꯕꯗꯤ ꯑꯩꯅ ꯎꯗ ꯀꯩ ꯍꯜꯂꯝꯒꯅꯤ ꯑꯉꯥꯡꯅꯦꯅ ꯏꯔꯤꯍꯦ ꯂꯤꯈꯠꯂꯗꯅ ꯍꯨꯏꯅ ꯀꯞꯂꯛꯄꯗꯨꯗꯅꯦ ꯑꯩꯁꯨ ꯂꯥꯏ ꯐꯠꯇꯕꯒ ꯂꯥꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯀꯤꯗꯅ ꯀꯟꯅ ꯂꯧꯕꯨꯛ ꯐꯥꯎꯔꯒ ꯆꯦꯜꯂꯛꯄꯅꯤ ꯑꯗꯨꯗ ꯅꯦꯞꯄ ꯑꯣꯏꯔꯝꯒꯅꯤ ꯂꯣꯏꯔꯦꯍꯦ ꯅꯪ ꯅꯁꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯀꯥꯎꯔꯕ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯑꯁꯤꯕꯨ ꯂꯥꯏ ꯐꯠꯇꯕ ꯂꯥꯛꯂꯕ ꯃꯥꯜꯂꯦꯗꯅ ꯆꯦꯜꯂꯛꯏꯅꯦꯌꯦ
ꯑꯩꯅ ꯀꯧꯔꯤꯕ ꯂꯥꯏ ꯑꯁꯤꯕꯨ ꯇꯪꯈꯥꯏꯔ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯇꯣꯟꯊꯣꯏꯁꯨ ꯃꯄꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯂꯥꯏꯁꯣꯟꯁꯤꯡ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯥꯏ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯇꯣꯝꯗ ꯁꯣꯜꯂꯤ ꯑꯩ ꯇꯝꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤꯗ ꯑꯁ ꯂꯥꯏ ꯂꯣꯏꯁꯤꯟꯕ ꯐꯥꯎꯕ ꯍꯩꯇ꯭ꯔꯤ ꯇꯧꯅꯤꯡꯉꯤꯕ ꯃꯌꯥꯝꯁꯤꯒ ꯃꯗꯨꯒꯤ ꯑꯃꯥꯏꯕ ꯁꯥꯕ ꯀꯤꯌꯥꯝꯕ ꯍꯥꯏꯕꯗꯨꯅ ꯃꯗꯣ ꯑꯃꯨꯛꯇꯪꯗꯤ ꯑꯩꯅ ꯂꯛꯅꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯥꯅꯒ ꯑꯩꯉꯣꯟꯗ ꯂꯥꯏꯒ ꯊꯥꯖꯤꯜꯂꯛꯂꯗꯅ ꯈꯪꯒꯅꯤꯗꯅ ꯃꯥ ꯑꯩꯅ ꯍꯦꯛ ꯍꯩꯕ ꯂꯣꯏꯕꯒ ꯃꯊꯤ ꯆꯤꯠꯄ ꯃꯈꯩ ꯂꯛꯅꯒꯦ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯇꯣꯟꯊꯣꯏꯗꯣ ꯁꯣꯜꯂꯝꯂꯒ ꯄꯨꯡ 1:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯀꯤꯌꯥꯝꯕꯗꯣ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯗꯨꯅ ꯃꯥꯅ ꯊꯥꯈꯤꯕ ꯂꯥꯏꯃꯨ ꯅꯨꯄꯤ ꯑꯗꯣ ꯀꯧꯁꯤꯜꯂꯤ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯍꯥꯏꯌꯨ ꯂꯥꯏꯃꯨ ꯃꯥꯅ ꯀꯔꯤ ꯍꯥꯏꯍꯧꯕ ꯇꯝꯃꯨ ꯑꯩꯉꯣꯟꯗ ꯑꯃꯥꯏꯕ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯅꯪꯗꯧꯅ ꯀꯌꯥ ꯍꯩꯇ꯭ꯔꯤꯕ ꯍꯩꯕ ꯋꯥꯠꯂꯤꯕ ꯃꯥꯜꯂꯤꯗ kaya kaidꯧꯗꯦꯗ ꯂꯥꯏꯔꯤꯛꯇꯨ ꯐꯥꯛꯇꯨꯅ ꯇꯧꯍꯧꯔꯤ ꯍꯩꯗꯧꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯁꯣꯝꯗ ꯍꯥꯏꯔꯗꯨꯅ ꯇꯣꯟꯊꯣꯏꯅ ꯉꯁꯥꯏ ꯀꯤꯌꯥꯝꯕꯗ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯂꯤ ꯃꯗꯨ ꯇꯥꯔꯒ ꯀꯤꯌꯥꯝꯕ ꯑꯗꯨꯁꯨ ꯁꯥꯎꯔꯗꯨꯅ ꯐꯩ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤ나 ꯑꯩꯅꯁꯨ ꯃꯥꯕꯨ ꯈꯪꯒꯅꯤꯗꯅ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯀꯤꯌꯥꯝꯕꯁꯨ ꯂꯥꯏ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯂꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯇꯣꯟꯊꯣꯏ ꯃꯃꯥ ꯃꯄꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯥꯒꯤ ꯃꯄꯨ ꯑꯗꯨꯁꯨ ꯃꯤꯒꯤ ꯂꯥꯏ ꯑꯣꯛꯅꯕꯗ ꯂꯩꯈꯥꯏ ꯇꯤꯟꯈꯥꯏ ꯇꯧꯕꯤꯕ ꯑꯐꯥꯎꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯇꯣꯟꯊꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯄꯨꯅ ꯇꯧꯔꯤꯕ ꯃꯥꯏꯕꯒꯤ ꯁꯤꯟꯐꯝ ꯑꯗꯣ ꯄꯥꯝꯖꯕ ꯑꯃꯗꯤ ꯑꯣꯏꯔꯛꯏ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅꯗꯤ ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯕꯅ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯄꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯆꯍꯤ 10 ꯁꯨꯔꯛꯄ ꯑꯁ꯭ꯋꯥꯏꯁꯤꯗꯗꯤ ꯃꯄꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯄꯨꯅ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯃꯤ ꯈꯪꯍꯟꯗꯅ ꯂꯨꯅ ꯆꯥꯡꯌꯦꯡ ꯇꯧꯔꯛꯂꯤꯕꯅꯤ ꯀꯤꯌꯥꯝꯕꯒꯤꯁꯨ ꯃꯕꯣꯛꯇꯣ ꯑꯃꯥꯏꯕꯤ ꯑꯃꯅꯤ ꯃꯥꯒꯤꯗꯤ ꯃꯕꯣꯛꯅ ꯈꯔ ꯇꯝꯕꯤꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯉꯩ ꯃꯕꯣꯛꯇꯣ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯒ ꯀꯤꯌꯥꯝꯕꯒꯤꯗꯤ ꯃꯄꯨꯁꯨ ꯂꯩꯇꯦ ꯃꯃꯥꯒ ꯃꯆꯜ ꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝꯇꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯃꯥ ꯑꯃꯗꯤ ꯃꯆꯜ ꯅꯨꯄꯤꯗ ꯈꯪꯍꯟꯗꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯣꯏꯅꯤꯡꯂꯕꯁꯨ ꯐꯖꯅ ꯑꯃꯠꯇ ꯍꯩꯇ꯭ꯔꯤꯕꯅꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗꯅꯤ ꯇꯣꯟꯊꯣꯏꯗꯣ ꯃꯄꯨꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯎꯄꯨ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯣ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯀꯔꯤꯅꯣ ꯑꯃ ꯀꯟꯅ ꯊꯤꯔꯤ ꯊꯣꯏꯒꯤ ꯃꯃꯥ ꯊꯦꯝꯕꯤ ꯑꯗꯣ ꯃꯆꯥꯅꯨꯄꯤꯅ ꯉꯁꯥꯏꯗꯒꯤ ꯃꯄꯨꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯒ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯀꯧꯔꯛꯏ ꯍꯥꯏ ꯏꯕꯦꯝꯃ ꯊꯣꯏ ꯈꯨꯝꯗꯤꯅꯦꯍꯦ ꯃꯁꯦ ꯃꯄꯨꯒꯤ ꯀꯥꯁꯤꯗ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯍꯥꯏ ꯏꯕꯦꯝꯃ ꯇꯣꯟꯊꯣꯏ ꯑꯁꯨꯝꯅ ꯃꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯗꯨꯅ ꯀꯧꯔꯤꯕꯗꯣ ꯇꯥꯅ ꯈꯨꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯑꯀꯣꯟꯕꯒꯤ ꯈꯌꯥꯛꯅꯕ ꯀꯟꯅ ꯀꯧꯔꯛꯄꯗꯨꯗ ꯇꯣꯟꯊꯣꯏ ꯑꯗꯣ ꯈꯨꯝꯂꯛꯏ ꯏꯃꯥ ꯅꯪꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯣꯏꯀꯧ ꯍꯦꯛ ꯀꯧꯔꯗꯨꯅ ꯑꯩ ꯁꯤꯗ ꯄꯨꯄꯨꯒꯤ ꯀꯥꯗ ꯂꯩꯌꯦ ꯍꯥꯏ ꯅꯪ ꯅꯄꯨꯒꯤ ꯀꯥꯗ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯀꯥ ꯑꯗꯨꯗ ꯑꯗꯨꯛ ꯀꯨꯏꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯑꯁ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯍꯪꯂꯤꯕꯗꯨꯕꯣ ꯑꯩ ꯑꯔꯨꯕ ꯄꯣꯠ ꯑꯃ ꯀꯟꯅ ꯊꯤꯔꯤ ꯍꯥꯏꯕ ꯇꯣꯟꯊꯣꯏꯅ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯣꯝꯂꯒ ꯄꯤꯛꯇꯛ ꯇꯧꯕ ꯑꯊꯥꯕ ꯂꯥꯏꯔꯤꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯥꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯤꯔꯕ ꯑꯃꯗꯤ ꯑꯉꯛꯄ ꯂꯥꯏ ꯀꯌꯥ ꯑꯃ ꯌꯦꯛꯇꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯂꯥꯏꯁꯤꯡ ꯑꯗꯣ ꯀꯔꯝꯅ ꯀꯧꯊꯣꯛꯀꯅꯤ ꯑꯗꯨꯒ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯌꯥꯎꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯥꯏ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯒ ꯇꯣꯟꯊꯣꯏꯗꯨ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯃꯥ ꯊꯦꯝꯕꯤ ꯑꯗꯣ ꯐꯠ ꯆꯪꯂꯛꯂꯒ ꯍꯥꯏ ꯊꯣꯏ ꯅꯪꯕꯨ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯤ ꯅꯅꯥꯗꯣ ꯇꯥꯗꯕ꯭ꯔꯣ ꯍꯥꯏꯕꯅꯤꯍꯦ ꯑꯁꯨꯝꯅ ꯃꯃꯥꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ ꯑꯁꯤꯗ ꯇꯣꯟꯊꯣꯏꯗꯣ ꯈꯪꯂꯗꯨꯅ ꯃꯥꯅ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯈꯥꯗ ꯇꯥꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯤꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯃꯤꯠ ꯄꯥꯟꯗꯕ ꯃꯀꯣꯛ ꯑꯗꯨꯗ ꯃꯈꯦꯠ ꯂꯥꯎꯅ ꯀꯥꯊꯣꯛꯂꯕ ꯁꯔꯨꯗ ꯎꯟꯁꯥꯅ ꯀꯨꯞꯂꯕ ꯃꯁꯥ ꯑꯃꯗꯤ ꯃꯈꯨꯠꯅ ꯃꯈꯥꯗ ꯁꯣꯔꯣ ꯆꯤꯡꯂꯗꯨꯅ ꯃꯨꯁꯨꯛ ꯃꯨꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯌꯥꯎꯕ ꯆꯦꯃꯥꯏ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯇꯥꯔꯤꯕꯗꯣ ꯍꯦꯛ ꯎꯔꯨꯔꯤ ꯃꯗꯨꯗ ꯊꯦꯝꯕꯤꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯣ ꯂꯦꯡꯕꯒꯨꯝ ꯇꯧꯔꯛꯏ ꯃꯗꯨ ꯎꯔꯨꯕꯗ ꯊꯦꯝꯕꯤꯗꯣ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯊꯛꯇ ꯊꯥꯡꯒꯠꯂꯒ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯀꯟꯅ ꯂꯥꯎꯔꯒ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤ ꯑꯁꯨꯝꯅ
ꯊꯤꯝꯕꯤꯗꯣ ꯆꯦꯟꯊꯣꯔꯛꯄꯗ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯥꯗ ꯀꯟꯅ ꯗꯪ ꯂꯥꯎꯅ ꯊꯣꯝꯖꯤꯜꯂꯒ ꯂꯣꯡꯊꯣꯛꯇꯨꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯇꯥꯏ ꯑꯩ ꯀꯔꯤꯅꯣ ꯃꯃꯥ ꯑꯗꯨ ꯀꯟꯅ ꯊꯣꯝꯖꯤꯜꯂꯛꯂꯤꯕꯗꯨꯅ ꯍꯥ ꯑꯁ ꯅꯥꯇꯣꯟꯒꯁꯤ ꯅꯥꯍꯤ ꯂꯣꯏꯅ ꯇꯥꯔꯝ ꯃꯥꯜꯂꯦꯅꯦꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯝꯆꯥ ꯃꯅꯥꯇꯣꯟꯗꯣ ꯄꯥꯏꯔꯒ ꯐꯝꯊꯩ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯤ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥ ꯁꯦ ꯑꯩ ꯌꯦꯡꯒꯦꯁꯦ ꯍꯩꯃꯥ ꯁꯤꯗꯤ ꯏꯒ ꯂꯣꯏꯅ ꯊꯣꯛꯑꯦꯅꯦꯍꯦ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯍꯥꯏ ꯑꯗꯨꯗ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯏꯔꯒ ꯐꯤꯗꯤꯡ ꯆꯣꯡꯂꯒ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏꯅꯦ ꯆꯠꯂꯣ ꯍꯤꯗꯥꯛ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯆꯠꯂꯣꯅꯦ ꯅꯃꯥꯏ ꯏꯊꯛ ꯊꯛꯑꯗꯅ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯛ ꯌꯥꯝꯅ ꯈꯠꯆꯤꯟꯅꯔꯤꯕꯗꯨꯕꯣ ꯍꯥ ꯍꯣ ꯈꯠꯆꯤꯟꯅꯕ ꯅꯠꯇꯦ ꯅꯆꯥ ꯅꯨꯄꯤꯅꯅꯦ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛꯇꯨ ꯎꯔꯨꯕꯗꯒꯤꯅꯦ ꯑꯩꯅꯅꯦ ꯀꯤꯗꯅ ꯆꯦꯟꯊꯣꯔꯛꯂꯤꯕ ꯀꯔꯤ ꯏꯕꯦꯝꯃꯅꯗꯤ ꯀꯔꯤ ꯂꯥꯏꯔꯤꯛ ꯄꯥꯏꯔꯝꯂꯤꯕ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤꯅꯦ ꯌꯦꯡꯕ ꯉꯝꯂꯔꯣꯏ ꯃꯣꯏ ꯄꯥꯕꯨꯡꯗꯣ ꯕꯥꯖꯤꯒꯤ ꯀꯥꯗ ꯆꯪꯂꯒꯅꯦ ꯅꯆꯥ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯉꯨꯔꯣ ꯑꯩꯗꯤꯅꯦ ꯍꯟꯗꯛꯇ ꯌꯦꯡꯂꯨꯔꯕꯗꯤꯅꯦ ꯁꯣꯏꯗꯅ ꯋꯥꯟꯊꯔꯒ ꯁꯤꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯇꯣꯝꯆꯥꯗꯣ ꯃꯄꯥꯕꯨꯡꯒꯤ ꯀꯥꯗ ꯆꯪꯉꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯆꯥ ꯃꯆꯥꯅꯨꯄꯤꯅ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯨꯃꯤꯟꯅ ꯆꯪꯉꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯎꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯑꯀꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯗꯤ ꯇꯣꯝꯆꯥꯗꯣ ꯃꯆꯥꯅꯨꯄꯤꯗꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯥꯞ ꯃꯨꯜꯂꯒ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯍꯥ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤ ꯅꯉꯣꯟꯗ ꯀꯅꯥꯅ ꯌꯦꯡꯉꯨ ꯍꯥꯏꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯇꯥꯟꯊꯣꯏꯁꯨ ꯇꯨꯃꯤꯟꯅ ꯀꯥꯗꯒꯤ ꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯍꯥꯏ ꯏꯕꯦꯝꯃ ꯃꯗꯨꯗꯅꯦ ꯋꯥꯊꯤ ꯇꯧꯗꯨꯅ ꯂꯩꯔꯅꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤꯅꯦ ꯏꯁꯤꯡ ꯈꯔ ꯑꯝꯇ ꯁꯣꯛꯂꯨ ꯂꯥꯎ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦꯀꯣ ꯏꯃꯥꯏ ꯄꯦꯝꯃ ꯑꯩꯗꯤ ꯁꯤꯕꯨ ꯁꯤꯔꯝꯅꯤꯅꯦ ꯍꯥꯏ ꯃꯇꯨꯡꯗꯤ ꯑꯗꯨꯃꯥꯏꯅꯒ ꯇꯧꯅꯨꯀꯣ ꯅꯪ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯟꯊꯣꯏꯁꯨ ꯇꯜꯂꯤ ꯍꯥꯏꯔꯨꯔꯗꯤ ꯋꯥꯊꯤ ꯇꯥꯔꯅꯤ ꯈꯜꯂꯗꯨꯅ ꯇꯟꯅ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯀꯥꯔꯟ ꯌꯥꯝꯅ ꯇꯥꯕ ꯈꯣꯡꯅꯦꯝꯗꯣ ꯇꯣꯟꯊꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨꯗ ꯇꯣꯟꯊꯣꯏꯅ ꯃꯊꯟꯇ ꯁꯣꯟꯖꯩ ꯃꯁꯤꯒꯤ ꯈꯣꯡꯅꯦꯝ ꯍꯥꯏꯕ ꯆꯥꯎꯕ ꯍꯦꯟꯗꯕ ꯑꯁꯤ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ ꯈꯪꯅꯤꯕ ꯅꯪ ꯅꯍꯥꯟꯃꯨꯛꯇꯤ ꯊꯦꯡꯉꯦꯅ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯍꯧꯔꯛꯁꯅꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯁꯤꯗ ꯃꯊꯕꯥꯛꯇꯣ ꯂꯣꯟꯅ ꯀꯥꯎꯊꯒꯦꯕ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯤ ꯇꯟꯊꯣꯏꯗꯣ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯣꯡꯅꯦꯝꯅ ꯂꯩꯔꯤꯕ ꯃꯄꯥꯗꯣ ꯂꯥꯗꯨꯅ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯅꯦꯝ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇꯗꯤ ꯍꯥꯏꯔꯛꯇꯦ ꯇꯣꯟꯊꯣꯏꯁꯨ ꯃꯥꯒꯤ ꯏꯁꯤꯡ ꯁꯣꯛꯐꯝ ꯊꯣꯛꯄ ꯁꯣꯛꯂꯒ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯁꯅꯥꯕꯨꯟ ꯑꯗꯣ ꯃꯅꯥꯛꯇ ꯍꯧꯕ ꯅꯥꯄꯤ ꯈꯨꯗꯥꯞ ꯑꯃ ꯐꯣꯏꯔꯗꯨꯅ ꯃꯥꯅ ꯄꯣꯔꯛꯄ ꯎꯠ ꯈꯔ ꯑꯗꯨꯅ ꯐꯦꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯈꯣꯡꯅꯦꯝ ꯑꯗꯣ ꯀꯔꯣꯝꯗꯒꯤꯅꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯣꯟꯊꯣꯏꯗ ꯈꯪꯍꯜꯂꯛꯏ ꯃꯗꯨꯗ ꯇꯣꯟꯊꯣꯏꯁꯨ ꯁꯥꯊꯤꯅ ꯈꯪꯂꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯥꯁꯤꯟꯒꯦ ꯇꯧꯏ ꯑꯌꯥ ꯄꯨꯈ꯭ꯔꯤꯗꯒ ꯇꯥꯁꯤꯟꯒꯦ ꯇꯧꯏꯅꯦ ꯍꯥꯏ ꯈꯣꯡꯅꯦꯝ ꯍꯥꯏꯕ ꯃꯤꯔꯣꯟ ꯁꯦꯒꯥꯏꯕ ꯊꯥꯕꯜ ꯆꯣꯡꯕꯗ ꯅꯨꯄꯤ ꯂꯥꯝ ꯐꯪꯗꯕꯣ ꯃꯗꯨꯗ ꯈꯣꯡꯅꯦꯝꯅ ꯀꯦꯡꯂꯞꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯀꯩꯅꯣꯗ ꯇꯣꯟꯊꯣꯏ ꯅꯪꯅ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯈꯪꯅꯤ ꯑꯗꯨꯗ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯋꯥꯉꯥꯡꯗꯨꯗꯤ ꯀꯟꯃꯟꯗ꯭ꯔꯣ ꯂꯩꯁꯥꯕꯤꯅꯦꯅ ꯑꯗꯨ ꯌꯥꯝ ꯀꯤꯡꯂꯤꯕꯗꯨꯕꯨ ꯐꯥꯔꯒ ꯂꯧ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯃꯁꯤ ꯃꯤꯒ ꯎꯁꯤꯠꯇꯕꯤꯒ ꯇꯧꯏ ꯑꯩꯕꯨ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯍꯟꯒꯦꯒ ꯇꯧꯏꯅꯦ ꯑꯗꯨꯒꯁꯨ ꯐꯥꯔꯒ ꯂꯧ ꯍꯥꯏꯕ꯭ꯔꯣ ꯀꯥꯏꯅ ꯈꯪꯅꯤ ꯅꯪ ꯅꯃꯥꯏꯗꯨꯗ ꯎꯠꯀ ꯅꯥꯄꯤꯁꯤꯒꯅ ꯇꯛꯈꯥꯏꯒꯦꯕ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯇꯛꯈꯥꯏꯈꯤ ꯈꯣꯡꯅꯦꯝꯁꯨ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯉꯥꯛꯊꯣꯛꯄꯒ ꯅꯪꯍꯧꯗꯦ ꯃꯃꯥꯏꯗꯣ ꯄꯨꯠꯅ ꯄꯨꯡꯃꯨ ꯃꯨꯔꯦ ꯈꯪꯕ꯭ꯔꯥ ꯍꯥ ꯈꯪꯕ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯂꯥꯛꯑꯣ ꯐꯥꯔꯣ ꯂꯥꯛꯑꯣ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯃꯁꯤ ꯄꯦꯟꯗ꯭ꯔꯤꯗ ꯃꯁꯦ ꯁꯅꯥꯕꯨꯟꯁꯤꯅꯒ ꯑꯃꯨꯛꯀ ꯊꯣꯡꯈꯤꯒꯦꯗ ꯃꯁꯦ ꯑꯁꯨꯝꯅ ꯁꯅꯥꯕꯨꯟꯗꯣ ꯂꯧꯅꯕ ꯐꯠ ꯂꯩꯊꯣꯛꯂꯨꯕꯗ ꯈꯣꯡꯅꯦꯝꯗꯣ ꯍꯣꯏꯃ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯍꯦꯛꯇ ꯆꯦꯜꯍꯧꯔꯒꯦ ꯀꯩꯅꯣꯝꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤ ꯆꯦꯟꯈ꯭ꯔꯦꯅꯦꯍꯦ ꯉꯥꯏꯈꯣ ꯅꯪ ꯃꯁꯤ ꯁꯅꯥꯕꯨꯟꯁꯤꯅ ꯇꯥꯟꯅꯔꯒ ꯊꯣꯡꯒꯦꯗ ꯃꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯥꯟꯅꯔꯒ ꯁꯅꯥꯕꯨꯟꯗꯣ ꯍꯥꯏꯒꯠꯇꯅ ꯈꯣꯡꯅꯦꯝ ꯇꯝꯅ ꯍꯦꯛꯇꯃꯛ ꯂꯪꯈꯤ ꯁꯅꯥꯕꯨꯟꯗꯨ ꯈꯣꯡꯅꯦꯝꯒꯤ ꯃꯅꯪꯒꯟꯗ ꯄꯥꯜꯂꯤ ꯈꯣꯡꯅꯦꯝ ꯑꯗꯨꯁꯨ ꯎꯄ꯭ꯔꯥꯡꯅ ꯎꯞꯂꯒ ꯂꯝꯕꯤ ꯑꯗꯨꯗ ꯁꯤꯔꯤ ꯍꯦꯛꯇ ꯁꯤꯠꯂꯗꯅ ꯇꯨꯈ꯭ꯔꯦ ꯁꯣꯝꯗ ꯇꯣꯟꯊꯣꯏꯅ ꯅꯪ ꯂꯩꯔꯝꯃꯣ ꯍꯥꯏꯔꯗꯨꯅ ꯇꯥꯟꯅꯔꯛꯄ ꯑꯗꯣ ꯎꯕꯗ ꯈꯣꯡꯅꯦꯝꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯎꯐꯨꯟꯒ ꯕꯪ ꯍꯧꯕ ꯃꯈꯩ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯇꯣꯟꯊꯣꯏꯅ ꯀꯝꯗꯧꯏ ꯈꯪꯉꯕ ꯅꯪ ꯎꯁꯤꯠꯇꯕꯒꯁꯨ ꯁꯥꯔꯤꯌꯦ ꯏꯃꯥꯗꯣ
ꯉꯥꯡꯕꯗ ꯃꯌꯥꯒꯗꯣ ꯀꯣꯡꯒꯣꯜ ꯄꯤꯔꯤ 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 ꯀꯥꯔꯝꯂꯅꯤ ꯑꯩ ꯊꯨꯅ ꯑꯝꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯒꯤ ꯈꯣꯡꯅꯦꯝ ꯑꯁꯤꯒꯅꯦ ꯂꯃꯟꯅꯔꯤꯉꯩꯗ ꯍꯦꯛ ꯊꯦꯡꯗꯣꯛꯈꯤꯗ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯇꯣꯟꯊꯣꯏꯗꯣ ꯁꯅꯥꯕꯨꯜ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯛꯂꯒ ꯄꯨꯈ꯭ꯔꯤꯗ ꯖꯣꯝ ꯖꯣꯝ ꯆꯥꯝꯊꯣꯛꯂꯒ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯁꯣꯛꯂꯒ ꯃꯌꯨꯝ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯦ ꯁꯣꯝꯗꯅ ꯊꯦꯝꯕꯤꯗꯣ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯉꯥꯏꯕꯗ ꯆꯥꯛꯁꯨ ꯏꯁꯤꯡ ꯄꯨꯔꯛꯇꯕꯅ ꯊꯣꯡꯕ ꯍꯧꯗ꯭ꯔꯤ ꯃꯇꯝꯗꯤ ꯄꯨꯡ 7 ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯕꯣ ꯆꯠꯈꯤꯕꯗꯤ ꯐꯅꯃ ꯀꯨꯏꯔꯕꯅꯦꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯅꯁꯦ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯥꯡꯒꯣꯟꯗ ꯂꯦꯞꯂꯤꯉꯩ ꯎꯔꯦ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯂꯤꯕꯗꯣ 이베마 낭부 타박 아마 핵 떠보라 아독 단데 만데 떠오리버두부 까리기노 하이바니라 하 낭나 tat키바두부 나티 파낭나 tat키바다이리 낭보 하 하우제 뽕께 따라버게 예응와이바 낭보 asum nganglingay tontoina yebliba sanabundu amuk ururi haima sanabun sina kaidoraba ha pungko be ko pe dana siri haide kaidoriba sina na phit ronduna amuk tuba utna pungloi loire ibema kadai da kari tororage banambo ising solo so haidana sakhaga nang kaidorage sibo as ima sidiba ngang khrapone ima na khangsu khangdana ngasai de toriba singdo phaginati mi usitaba mi thik toribani imai pima kana amu phurure ha nupi di oira mone nang na phuri bodo khongnem do mi amu siti adudane aina mamai do utka napi gana phara ka hekta nai khai bani ma aduga mana chenge to bodu da sana bunduna thumlu bani aduda kopkhiba hais khongnem du phajaramani sana bul asi phawba kopliba sinadi madi kaino mataramlani hai ibe manangbu kayam kana tharogen he nangbo miwa ga muk tara dala nangbo ima kaisu toroi ima madu uprangna budi sitki bane aduga hagulaga dum chenkre yam kana thaba budi natida karadi ima thienge chak thongro laose aine chak bang man loireba asumna haram laga imungda changkhre thembidu mathanta sonjawi masigi angangsi karom thulaga dabano khangri mapaga wa ama khnatrabadi yaroi tawri asum tawduna masu sak thongba changkhre masigi matung lungthilgi matamni mama mapa loina potharingai matamdani ngasai mapana lokhiba larik ado tonthoina koithi thiri kadai da bu thamibono khangdi basi masigi paksi masa sidaga yawbra yenge sida leirine masibu leirabadi hore numidangdi milangnaba yarani asumna larik ado tuminna puthoklaklaga magi ka ado thong lon sinduna larik aduta kari kari yawribono haibado yenglaga potha daba makai numit leitharakpa ngaiduna laikre asumna asum hokibana numidang oirakle tonthoina mamada ima aikhoigi kari yansang thonggadoribano hai kaidore sak lamlabro nangbo nongbata sak ama yansang ama thongni haibasu khanggi nanga mane nangko labra amomla gyan ka tasilektre ta koi kari no ima aina kari yansang no khatang hanglubada imana a ramayon gi wari dongna aduk sangna ngangli badubo ai sibo hek ubaga adum ngangning broba sakto kharangana zaraga kharangana tungko ai thabak khara lei hey kari thabak no ha nangi mathong cha da bidu hek tawrambada yengu nang yengu da nang napara ta thoklaga yehen ga da badi khangu nang law sak se khara thongba yaro law nang handakine chainam yam nam labadi ko nang as yari ma nang sunna han pabung leitringeda beri loina jingam medana haisin naraga phuhaluraba haima masibu wane na haiji hai chalo ko adanang masi kya tani yem ko se as ima nangina ka leido sarakpudi aida chaja kharge se asumna hairam laga tonthoi to saksang dagi thokri thembi do mathanta sonjai karam haina ngana ga dabanu khangre ba tawrisi aina angang oiri haidana tawse lam kharadi hiladabani masi asumna tawduna matam madu hawkhri hawjiki chaksabagi matam oiraktuna tonthoisu mamaga mapaga punna sak chathok minari aduga kulik wairam loisillamlaba matungda tonthoi yamna tumlingle haisinaraga magi kada changlei aduga ngasai gi lerik ado amuk hangdoktuna yengli ngahak lerba matung mama mapa do tumlabra haida yenglubada tumlamdri
ꯐꯃꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯇꯣꯟꯊꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯅꯗꯤ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯤꯕꯁꯤ ꯌꯥꯔꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯁꯤꯕ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯇꯣꯟꯊꯣꯏꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯄꯥꯕꯨꯡ ꯇꯨꯝꯕ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦꯕ ꯃꯗꯨꯗ ꯃꯄꯥꯅ ꯑꯥꯏ 이베마 ꯅꯪꯕꯨ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯇꯨꯝꯂꯤꯕꯗꯨꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯑꯁ ꯀꯩꯁꯨ ꯇꯧꯗꯦ ꯄꯥꯕꯨꯡ ꯑꯗꯣ ꯅꯣꯏ ꯑꯅꯤ ꯇꯨꯝꯃꯣꯕ ꯃꯗꯨꯗ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏ ꯀꯔꯤꯅꯣ 이베마 ꯅꯪꯒꯤ ꯑꯗꯨꯝ ꯇꯨꯝꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯨꯝꯃꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯒꯦ 이마 ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯌꯨꯝꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯒꯅꯦ ꯊꯣꯛꯄ ꯑꯃ ꯇꯧꯖꯅꯤꯍꯦ ꯃꯗꯨꯗ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯃꯆꯤꯡꯗꯨ ꯈꯪꯕꯅꯤꯅ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏ 이베마 이마 ꯍꯣꯏ ꯇꯨꯝꯂꯒꯦ ꯑꯗꯣ ꯅꯪꯁꯨ ꯇꯨꯝꯂꯣꯀꯣ ꯍꯥꯏ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯒꯅꯨꯀꯣ ꯅꯪ ꯍꯣꯏꯕ ꯏꯃꯥ ꯈꯔ ꯊꯨꯅ ꯇꯨꯝꯈ꯭ꯔꯣꯕ ꯅꯣꯏ ꯍꯥꯏ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯉꯤꯕꯁꯤꯕꯣ ꯇꯨꯝꯂꯝꯗꯥꯏꯁꯤꯗꯅꯦ ꯃꯆꯤꯟꯕꯥꯟꯁꯤ ꯇꯥꯏꯁꯤꯜꯂꯒ ꯍꯦꯛ ꯊꯝꯂꯝꯕ 이마 ꯅꯪ ꯇꯨꯝꯂꯔꯣꯏꯗ꯭ꯔꯣ ꯑꯩ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯕꯅꯦ ꯂꯥꯡꯒꯅꯨ ꯍꯥꯏꯕꯅꯦ ꯑꯣ ꯍꯣ ꯇꯨꯝꯃꯦ ꯄꯦꯜꯂꯦꯍꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯇꯣꯟꯊꯣꯏ ꯇꯨꯝꯁꯤꯟꯅꯕ ꯁꯥꯔꯒ ꯇꯨꯃꯤꯟꯅ ꯏꯃꯨꯡꯒꯤ ꯃꯤ ꯇꯨꯝꯈꯤꯕ ꯉꯥꯏꯔꯤ ꯃꯇꯝꯅ ꯈꯔ ꯊꯦꯡꯖꯤꯜꯂꯛꯂꯕ ꯄꯨꯡ 10:30 ꯇꯥꯔꯛꯄ ꯃꯇꯝ ꯃꯃꯥ ꯃꯄꯥ ꯂꯣꯏꯅ ꯇꯞꯅ ꯇꯨꯝꯊꯅꯈ꯭ꯔꯕ ꯃꯇꯝꯗꯅꯤ ꯇꯣꯟꯊꯣꯏꯗꯣ ꯃꯈꯨꯠꯇ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯆꯤꯗꯥꯏꯗ ꯍꯧꯕ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯁꯦꯝ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯑꯗꯣ ꯐꯥꯛꯇꯣꯛꯂꯒ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯅꯅꯕ ꯇꯧꯔꯛꯏ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯂꯥꯏꯃꯨ ꯑꯁꯣꯟꯕꯁꯤ ꯍꯥꯟꯅ ꯇꯧꯔꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯍꯩꯁꯨ ꯍꯩꯇꯅ ꯌꯥꯝꯅ ꯇꯧꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯃꯊꯛꯇ ꯄꯨꯈꯠꯈꯤꯕ ꯁꯣꯏꯔꯣꯏ ꯑꯁꯣꯝꯅ ꯇꯣꯟꯊꯣꯏꯗꯣ ꯃꯈꯣꯡ ꯈꯣꯡꯔꯥꯏ ꯆꯜꯂꯒ ꯐꯝꯂꯗꯨꯅ ꯂꯥꯏ ꯑꯗꯣ ꯀꯧꯊꯣꯛꯅꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯃꯗꯨꯗ ꯌꯦꯡꯂꯒ ꯃꯟꯇ꯭ꯔ ꯑꯗꯣ ꯁꯣꯜꯂꯛꯏ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯁꯣꯟꯕꯗꯗꯤ ꯊꯣꯔꯛꯇꯦ ꯑꯗꯨꯕꯨ ꯅꯝꯊꯤꯕ ꯍꯤꯡꯒꯥꯏ ꯃꯅꯝꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯈꯔꯗꯤ ꯇꯣꯟꯊꯣꯏꯒꯤ ꯃꯁꯥꯗ ꯑꯇꯝꯅꯅ ꯍꯨꯝꯖꯤꯜꯂꯛꯏ ꯃꯗꯨꯗ ꯇꯣꯟꯊꯣꯏꯗꯣ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯂꯦ ꯑꯗꯨꯕꯨ ꯂꯨꯅꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ ꯑꯁꯨꯝꯅ ꯊꯣꯛꯂꯛꯇꯕ ꯑꯁꯤꯗ ꯍꯟꯖꯤꯟ ꯁꯣꯜꯂꯤ ꯍꯟꯖꯤꯟ ꯁꯣꯜꯂꯕ ꯑꯁꯤꯗꯗꯤ ꯇꯣꯟꯊꯣꯏꯒꯤ ꯑꯀꯣꯏꯕꯗ ꯑꯃꯨꯕ ꯃꯩꯈꯨꯅ ꯄꯨꯝꯃꯝ ꯃꯝꯁꯤꯟꯗꯨꯅ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯃꯩꯈꯨꯁꯤꯡ ꯑꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯇꯞꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯕꯥꯟꯗꯧꯅ ꯇꯧꯔꯒ ꯑꯣꯟꯊꯣꯔꯛꯂꯤ ꯃꯨꯁꯨꯛ ꯃꯨꯕ ꯏꯁꯣꯟ ꯁꯣꯜꯂꯒ ꯆꯛꯋꯥꯡ ꯋꯥꯡꯕ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ ꯃꯁꯤꯗ ꯇꯣꯟꯊꯣꯏꯅ ꯈꯟꯖꯩ ꯍꯥꯏꯁ ꯃꯁꯤꯒꯤ ꯂꯥꯏꯃꯨ ꯑꯁꯤꯕꯨ ꯁꯣꯟꯅ ꯁꯣꯜꯂꯤꯕ ꯃꯁꯛꯅ ꯃꯁꯛ ꯊꯤꯔꯤꯕ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯍꯟꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯅꯠꯇ꯭ꯔꯒ ꯃꯁꯤꯕꯨ ꯆꯔꯥ ꯈꯔ ꯋꯥꯜꯍꯜꯂꯒ ꯊꯥꯗꯣꯛꯈ꯭ꯔꯁꯤꯔꯅꯦ ꯎꯕꯗ ꯆꯔꯥꯝꯆꯇꯠꯅꯕ ꯃꯥꯜꯂꯦꯕ ꯑꯁꯤ ꯈꯪꯗ꯭ꯔꯦꯗ ꯊꯨꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯇꯣꯟꯊꯣꯏꯅ ꯃꯥꯕꯨ ꯀꯧꯈꯩ ꯀꯧꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯑꯣꯟꯅꯔꯕ ꯖꯥꯠꯂꯅꯦ ꯑꯩꯕꯨ ꯀꯦꯟꯗꯜꯗꯨ ꯀꯔꯤꯃꯇꯁꯨ ꯊꯥꯟꯗꯦ ꯏꯃꯝ ꯁꯨꯝꯃꯝꯃꯤ ꯇꯧꯔꯤꯁꯤ ꯆꯨꯝꯗꯤ ꯆꯨꯝꯒꯅꯤꯗ ꯁꯤꯗ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯗ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯤꯅ ꯑꯩꯅ ꯍꯥꯟꯅ ꯍꯦꯛꯇ ꯀꯧꯕ ꯑꯗꯨꯅ ꯐꯔꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯇꯝꯅ ꯁꯨꯝ ꯃꯥꯡꯉꯒ ꯂꯩꯔꯅꯦꯕꯁꯤ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕꯗꯨꯕꯨ ꯑꯁꯤꯗ ꯅꯠꯇꯕ꯭ꯔꯣ ꯑꯁꯣꯝꯅ ꯂꯥꯏꯃꯨ ꯑꯁꯤꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯇꯣꯟꯊꯣꯏꯗꯨ ꯋꯥꯈꯜ ꯈꯜꯂꯝꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯂꯛꯏ ꯑꯗꯨꯒ ꯏꯉꯛꯉꯛꯅ ꯍꯩ ꯅꯪꯅ ꯑꯃꯨꯛ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯅꯣ ꯍꯩ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅꯒ ꯍꯦꯛꯇ ꯑꯃꯨꯛ ꯀꯧꯔꯛꯂꯤꯕꯁꯤꯅ ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦꯅꯦ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯤꯕꯨ ꯅꯪꯅꯒ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯖꯥꯠꯂꯅꯦꯍꯦ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ ꯑꯗꯨꯕꯨ ꯁꯣꯏꯕꯗꯤ ꯍꯧꯅꯗꯦꯗ ꯀꯧꯕ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯥꯛꯀꯗꯕꯅꯦꯕ ꯑꯩꯗꯤ ꯑꯗꯨ ꯅꯪꯕꯨ ꯇꯝꯅꯕꯒ ꯍꯩꯕ꯭ꯔꯣ ꯀꯔꯤ ꯋꯥꯍꯪꯅꯣ ꯑꯗꯨꯗꯤ ꯁꯨꯝ ꯍꯪꯕꯅꯤꯗ ꯍꯩꯗꯧ ꯃꯥꯟꯗꯕ ꯑꯗꯨꯏꯅꯤ ꯅꯪꯅ ꯉꯁꯤ ꯀꯧꯔꯝꯂꯤꯕꯁꯤ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯥꯏꯃꯨ ꯇꯤꯟꯃꯨꯒ ꯑꯣꯏꯔꯝꯂꯕꯗꯤ ꯊꯣꯛꯄ ꯑꯃꯗꯤ ꯇꯧꯔꯗꯕꯅꯤ ꯍꯩ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯒ ꯅꯪꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯅꯣ ꯑꯩꯗꯤ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯅꯠꯇꯦ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯃꯅꯤ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯀꯧꯊꯣꯛꯂꯤꯕꯁꯤꯅ
ꯑꯍꯥꯟꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯍꯥꯏ ꯅꯪꯒꯤꯗꯨ ꯁꯣꯏꯗꯅ ꯑꯣꯟꯅꯔꯝꯒꯅꯤꯀꯣ ꯑꯩꯗꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯥꯏꯃꯨ ꯑꯁꯤꯕꯨ ꯀꯧꯔꯨꯕꯅꯤ ꯀꯣ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯁꯣꯏꯐꯝꯗꯤ ꯊꯣꯛꯇꯦꯗ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯀꯧꯔꯛꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗ ꯇꯣꯟꯊꯣꯏꯁꯨ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗꯗꯤ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯅꯠꯇꯅ ꯑꯇꯣꯞꯄꯗꯤ ꯌꯥꯎꯗꯦꯔꯥ ꯈꯜꯂꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗꯗꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕ ꯃꯟꯇ꯭ꯔ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯄꯤꯈ꯭ꯔꯤꯕ ꯃꯟꯇ꯭ꯔ ꯑꯗꯨꯒ ꯏꯃꯥꯟ ꯃꯥꯟꯅꯕꯒꯨꯝ ꯇꯧꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯅ ꯉꯁꯥꯏ ꯂꯥꯏ ꯑꯗꯣ ꯀꯧꯊꯣꯛꯄꯗ ꯁꯣꯟꯈꯤꯕ ꯃꯟꯇ꯭ꯔꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯐꯦꯠ ꯊꯤꯔꯒ ꯌꯦꯡꯕꯗꯗꯤ ꯃꯥꯟꯅꯔꯝꯗ꯭ꯔꯤ ꯃꯇꯝ ꯑꯁꯤꯗ ꯈꯪꯂꯦ ꯃꯟꯇ꯭ꯔ ꯑꯣꯟꯅꯈꯤꯕꯒꯤꯅꯤ ꯍꯥꯏꯕꯗꯣ ꯑꯣ ꯁꯤꯗꯤ ꯑꯩꯅ ꯁꯣꯏꯈꯤꯕꯅꯅꯤꯗꯅ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯐꯔꯦ ꯅꯪꯁꯨ ꯍꯜꯂꯨ ꯅꯪꯒꯤ ꯂꯩꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯂꯥꯏ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯕꯨ ꯍꯜꯂꯨ ꯍꯥꯏꯕ ꯍꯣꯏꯅꯦ ꯍꯟꯗ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯗꯣꯔꯤ ꯍꯦ ꯑꯃꯥꯏꯕꯤ ꯑꯗꯨꯌꯥꯝ ꯀꯦꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯜꯂꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯑꯩꯕꯨ ꯃꯟꯇ꯭ꯔꯒꯤ ꯃꯇꯦꯡꯅ ꯀꯧꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯅ ꯃꯟꯇ꯭ꯔꯅ ꯑꯃꯨꯛ ꯍꯜꯍꯟꯒꯗꯕꯅꯤꯅꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯕు ꯀꯧꯔꯕꯅꯤꯅ ꯑꯩꯒꯤ ꯁꯤꯟꯊꯥ ꯑꯃꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯑꯩꯕꯨ ꯏꯊꯧ ꯂꯩꯇꯕꯗꯧꯅ ꯍꯦ ꯌꯥꯔꯣꯏ ꯑꯩꯅ ꯄꯥꯝꯃꯤꯕ ꯊꯕꯛꯁꯤ ꯅꯪ ꯍꯩꯔꯣꯏꯅꯦ ꯀꯔꯤꯒꯤ ꯍꯩꯔꯣꯏꯗꯣꯔꯤꯕꯅꯣ ꯑꯩꯁꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦꯅꯦ ꯅꯪꯅ ꯑꯄꯥꯝꯕꯗꯨꯗ ꯍꯥꯏꯔꯛꯎꯅꯦ ꯑꯩ ꯇꯧꯒꯦꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯩꯅꯤ ꯍꯩꯔꯣꯏ ꯑꯁꯨꯝ ꯌꯦꯡꯅꯔꯤꯉꯩꯗ ꯄꯨꯡꯗꯤ 11 ꯇꯥꯁꯤꯟꯈ꯭ꯔꯦ ꯇꯟꯊꯣꯏꯅ ꯍꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯝ ꯌꯦꯡꯅꯔꯤꯉꯩ ꯃꯇꯝ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦꯀꯣ ꯑꯗꯨꯅ ꯐꯔꯦ ꯑꯩ ꯍꯥꯏꯒꯦ ꯇꯥꯔꯣ ꯑꯁꯤꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕꯗ ꯑꯁꯣꯝ ꯂꯩꯀꯥꯏꯗ ꯀꯤꯌꯥꯝꯕ ꯀꯧꯕ ꯑꯃꯥꯏꯕ ꯁꯥꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯅꯤ ꯃꯗꯨ ꯅꯪꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯇꯝꯅꯗꯨꯅꯅꯦ ꯀꯤꯍꯟꯒꯗꯕꯅꯤ ꯑꯗꯨꯒꯅꯦ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯗꯕꯅꯤ ꯑꯃꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯀꯔꯝꯅ ꯇꯝꯅꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯔꯣ ꯅꯪ ꯍꯩꯔꯣꯏ ꯍꯥꯏꯗꯅ ꯑꯦꯔꯥ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯐꯩ ꯑꯗꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯍꯦꯛꯇ ꯇꯧꯔꯒꯦ ꯍꯩ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯒꯗꯕꯅꯤ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯤꯔꯥꯟ ꯂꯝꯕꯥꯗꯣ ꯆꯠꯈ꯭ꯔꯤ ꯆꯠꯅ ꯃꯊꯟꯇꯁꯨ ꯁꯣꯟꯖꯩ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯌꯨꯝ ꯃꯌꯥꯝ ꯑꯗꯨꯗꯕꯨ ꯀꯃꯥꯏꯅ ꯊꯤꯒꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯁ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯕꯀꯣ ꯈꯪꯅꯦꯕ ꯑꯔꯥꯞꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯇꯝꯅꯈꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯔꯥꯟ ꯂꯝꯕꯥꯗꯣ ꯁꯥꯎꯅ ꯂꯥꯛꯏ ꯑꯁꯨꯝ ꯂꯥꯛꯂꯤꯉꯩ ꯄꯥꯈꯪ ꯃꯆꯥ ꯃꯔꯤꯈꯛ ꯏꯁꯩ ꯌꯦꯡꯂꯨꯕꯒꯤ ꯑꯊꯦꯡꯕ ꯑꯗꯨꯗ ꯂꯥꯛꯏ ꯑꯣ ꯑꯁꯤꯗ ꯃꯈꯣꯏ ꯈꯔꯗꯤ ꯂꯥꯛꯂꯦꯅꯦ ꯐꯩ ꯃꯁꯤꯗ ꯍꯦꯛꯇ ꯇꯧꯔꯒꯦ ꯃꯊꯤꯒ ꯄꯤꯔꯤꯞ ꯆꯤꯟꯒꯦ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯔꯥꯟ ꯂꯝꯕꯥꯗꯣ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯂꯤ ꯏꯇꯥꯎ ꯑꯩꯗꯤ ꯉꯁꯥꯏ ꯂꯣꯏꯔꯝꯗꯥꯏꯒꯤ ꯏꯁꯩ ꯑꯗꯨꯗ ꯄꯤꯒꯁꯤ ꯑꯣꯔꯣ ꯇꯥꯔꯒ ꯍꯦꯛꯇ ꯀꯞꯄꯕꯅꯤꯅꯦ ꯌꯦꯡꯉꯨꯇꯨ ꯑꯩꯒꯤ ꯃꯤꯠꯁꯦ ꯏꯄꯣꯝ ꯄꯣꯝꯃꯤꯁꯦ ꯎꯗ꯭ꯔꯕ ꯅꯣꯏꯕꯣ ꯎꯔꯦ ꯂꯣꯏꯔꯦꯍꯦ ꯅꯃꯥꯏꯒꯗꯣ ꯌꯨꯃꯥꯏ ꯐꯥꯎꯔꯦ ꯌꯨꯃꯥꯏ ꯇꯥꯕ ꯃꯥꯜꯂꯦꯕ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯂꯣꯏꯅ ꯅꯣꯛꯂꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯁꯣꯝꯗ ꯅꯨꯄꯤꯒꯤ ꯏꯔꯥꯡ ꯇꯧꯅꯔꯤꯉꯩ ꯏꯁꯩꯒ ꯐꯖꯅ ꯇꯥꯍꯧꯗ꯭ꯔꯦꯗ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯁꯦ ꯀꯗꯥꯏꯗꯩꯅꯣꯗ ꯈꯪꯗꯦ ꯑꯩꯁꯨ ꯃꯃꯤꯡꯗꯨ ꯊꯣꯏꯕꯤ ꯀꯧꯏꯗꯤ ꯍꯥꯏ ꯈꯪꯗꯦꯁꯨ ꯍꯥꯏꯕ ꯑꯗꯨꯒ ꯊꯣꯏꯕꯤ ꯀꯧꯏꯁꯨ ꯍꯥꯏꯕ ꯅꯥꯕ ꯅꯪ ꯆꯩꯅꯝꯅꯃꯦꯕꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯝ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯎꯅꯦ ꯀꯩꯁꯨ ꯃꯨꯜꯂꯣꯏꯅꯦ ꯅꯪꯕꯣ ꯑꯗꯨ ꯅꯠꯇꯦꯍꯦ ꯑꯩꯁꯨ ꯑꯁꯦꯡꯕꯗꯤ ꯈꯪꯗꯕꯅꯦꯃꯤ ꯃꯃꯥꯟꯅꯕꯤ ꯃꯈꯩꯅ ꯀꯧꯅꯕꯗꯨꯗ ꯇꯥꯍꯧꯕꯩ ꯋꯥꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯪꯍꯪꯗ ꯍꯪꯉꯦ ꯋꯥꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯗ ꯉꯁꯥꯏ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗꯣ ꯌꯧꯕꯒ ꯃꯈꯣꯏ ꯃꯔꯤꯗꯣ ꯁꯣꯔꯣꯠ ꯄ꯭ꯔꯦꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯍꯩꯁ ꯏꯇꯥꯎ ꯃꯌꯥꯝ ꯉꯥꯏꯈꯣ ꯃꯈꯣꯜ ꯑꯃ ꯇꯥꯗ꯭ꯔꯣ ꯇꯥꯏꯅꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯇꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯤꯉꯩ ꯈꯣꯟꯖꯦꯜ ꯑꯃꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯛꯏ ꯑꯣ ꯊꯣꯏꯕꯤ ꯀꯅꯥꯅꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤꯗꯣ ꯁꯛ ꯃꯥꯟꯅꯅ ꯏꯁꯩ ꯑꯣꯏꯅꯒ ꯁꯛꯆꯤꯜꯂꯛꯏꯅꯦ ꯀꯔꯝ ꯇꯥꯁꯤ ꯑꯩꯈꯣꯏꯁꯨ ꯑꯣ ꯊꯣꯏꯕꯤ ꯍꯧꯗꯣꯡꯅꯤ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯗꯒꯤ ꯑꯃꯅ ꯈꯨꯝꯈꯤꯕꯅꯤ ꯑꯗꯨꯝꯅ ꯈꯨꯝꯂꯨꯕꯗꯨꯗ ꯑꯁꯣꯝꯗꯒꯤ ꯑꯃꯨꯛ
ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯗꯨꯅ ꯍꯧꯗꯣꯡꯅ ꯏꯁꯩ ꯌꯦꯡꯅꯕ꯭ꯔꯥ ꯍꯧꯗꯣꯡꯅ ꯏꯔꯥꯡ ꯇꯧꯅꯕ꯭ꯔꯥ ꯍꯣ ꯊꯣꯏꯕꯤ ꯀꯅꯥꯅꯣ ꯀꯅꯥꯅꯣꯅꯦ ꯁꯤꯕꯨ ꯚꯥꯏ ꯃꯥꯒꯤꯁꯤ ꯈꯥꯏꯕ ꯑꯃ ꯌꯥꯎꯗ꯭ꯔꯣ ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯔꯤꯁꯤꯕꯨ ꯇꯞ ꯇꯥꯉꯩ ꯐꯨꯗꯠꯂꯝꯗꯅꯕ ꯍꯥꯏ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯎ ꯑꯩꯈꯣꯏꯗꯒ ꯈꯥꯏꯗꯅꯒ ꯇꯧꯔꯤꯅꯦ ꯅꯞꯄꯨꯔꯣ ꯅꯅꯥ ꯑꯍꯨꯝꯗ ꯅꯞꯁꯜꯂꯧꯔꯕ ꯃꯈꯣꯏ ꯃꯔꯤꯅ ꯉꯥꯡꯂꯤꯕꯗꯣ ꯇꯔꯪ ꯃꯔꯪꯗꯅꯤ ꯁꯛꯇꯤ ꯑꯝꯇ ꯎꯕ ꯅꯠꯇꯦ ꯑꯁꯣꯝꯅ ꯃꯈꯣꯏ ꯃꯔꯤꯅ ꯂꯧꯔꯛꯄ ꯑꯗꯨꯗ ꯑꯩꯅꯤꯅꯦ ꯑꯩ ꯌꯦꯡꯉꯨꯇꯨ ꯑꯁꯣꯝꯅ ꯍꯥꯏꯔꯗꯨꯅ ꯎ ꯃꯔꯨꯝꯗꯒꯤ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯗꯣ ꯊꯣꯔꯛꯂꯒ ꯁꯟ ꯁꯥꯔꯒ ꯃꯃꯤꯠ ꯃꯅꯥ ꯏꯔꯥꯎ ꯂꯥꯎꯕ ꯃꯈꯩ ꯃꯈꯦꯠꯀꯗꯣ ꯂꯩꯕꯥꯛꯇ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯃꯨꯁꯤꯟ ꯃꯨꯟꯅ ꯊꯣꯔꯛꯄꯒꯤ ꯁꯛꯇꯝꯗꯣ ꯃꯈꯣꯏ ꯃꯔꯤꯅ ꯎꯔꯦ ꯍꯣꯏꯃ ꯏꯇꯥꯎ ꯀꯩꯅꯣ ꯑꯁꯤꯕꯣ ꯑꯃꯅ ꯑꯃꯨꯛ ꯁꯤꯗꯤ ꯂꯩꯔꯦꯗꯅ ꯏꯇꯥꯎ ꯅꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩꯗꯤ ꯆꯦꯜꯂꯦꯍꯦ ꯑꯁꯣꯝꯅ ꯍꯥꯏꯗꯨꯅ ꯑꯃꯗꯤ ꯆꯦꯟꯕ ꯍꯧꯈꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯍꯧ ꯊꯥꯗꯨꯅ ꯃꯀꯣꯛ ꯃꯃꯩ ꯈꯪꯗꯕ ꯃꯈꯩ ꯆꯦꯟꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯗꯨꯅ ꯀꯝꯗꯧꯏ ꯇꯧꯈꯨꯗꯅ ꯑꯩꯉꯣꯟꯗ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯅꯣꯛꯇꯨꯅ ꯆꯠꯂꯤ ꯁꯣꯝꯗ ꯂꯩꯀꯥꯏꯒꯤ ꯌꯨꯗ ꯑꯗꯨꯝ ꯉꯥꯎꯔꯒꯇ ꯂꯩꯕ ꯊꯣꯖꯣꯗꯣ ꯂꯝꯕꯤꯗ ꯌꯨ ꯉꯥꯎꯔꯒ ꯂꯥꯎꯔꯗꯨꯅ ꯂꯥꯛꯄꯗꯨ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯗꯨꯅ ꯑꯃꯨꯛ ꯎꯔꯤ ꯑꯣ ꯁꯤꯗꯁꯨ ꯑꯃ ꯂꯥꯛꯂꯦꯗꯅ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯅ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯌꯨ ꯉꯥꯎꯕ ꯊꯣꯖꯣꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯏꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯣꯖꯣꯗꯨ ꯂꯝꯕꯤꯗ ꯂꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ ꯅꯨꯡꯉꯥꯏꯔꯦ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯥꯎꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯩꯅꯣ ꯑꯩꯅ ꯃꯣꯏꯒꯤ ꯉꯥꯅꯨ ꯑꯃꯈꯛ ꯑꯅꯤꯒ ꯁꯨꯕ ꯅꯠꯇꯦꯀꯣ ꯑꯃꯈꯛꯇꯪ ꯆꯥꯔꯨꯕꯗꯨꯗ ꯍꯨꯔꯥꯟꯕꯅꯦꯅ ꯍꯦꯛꯇ ꯐꯥꯏ ꯑꯗꯨꯗ ꯑꯩꯁꯨ ꯃꯣꯏꯅ ꯉꯝꯕ ꯌꯥꯄꯣꯟꯇꯦ ꯍꯥꯏꯗꯅ ꯀꯔꯤ ꯅꯣꯏꯒꯤ ꯉꯥꯅꯨ ꯑꯗꯨꯕꯨ ꯑꯩꯅ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯅ ꯃꯄꯨ ꯍꯥꯏꯔꯝꯗꯕꯤ ꯇꯨꯃꯤꯟꯅ ꯂꯧꯕꯗꯨꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯦꯛꯇ ꯌꯦꯠꯊꯠꯄꯅꯤ ꯑꯗꯩꯗꯤ ꯃꯣꯏꯁꯨ ꯌꯨ ꯊꯛꯄ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯉꯥꯎꯔ ꯃꯥꯜꯂꯦꯅꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯀꯝꯗꯧꯏ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯑꯐꯥꯎꯕ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯁꯤꯡꯕ ꯀꯅꯥꯃꯠꯇ ꯂꯩꯄꯣꯟꯇꯦꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯅꯥ ꯂꯩ ꯂꯥꯎꯅꯦ ꯑꯩꯒ ꯂꯝꯕꯥ ꯇꯧꯅꯁꯤ ꯂꯥꯎꯅꯦ ꯀꯅꯥꯝꯇ ꯀꯤꯕꯤꯗꯦꯅꯦ ꯂꯥꯎꯅꯦ ꯑꯁꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯑꯁꯤꯗ ꯊꯣꯖꯣꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯑꯁꯦꯡꯕꯒꯤ ꯃꯤ ꯀꯅꯥꯝꯇ ꯀꯤꯗꯕ꯭ꯔꯣ ꯀꯤꯗꯦ ꯑꯩꯅ ꯀꯅꯥꯁꯨ ꯀꯤꯕꯤꯗꯦ ꯑꯣ ꯂꯥꯏꯁꯨ ꯀꯤꯗꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯀꯤꯗꯦ ꯂꯥꯏꯁꯨ ꯃꯤꯁꯨ ꯀꯅꯥꯝꯇ ꯀꯤꯗꯦ ꯍꯥꯏꯁꯤꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯤꯗꯕ꯭ꯔꯣ ꯅꯪꯅ ꯀꯅꯥꯅꯣ ꯅꯪꯁꯨ ꯀꯤꯗꯦ ꯑꯁꯦꯡꯕꯒꯤ ꯑꯩꯁꯨ ꯀꯤꯗꯕ꯭ꯔꯣ ꯑꯃꯨꯛꯇ ꯑꯣꯟꯊꯣꯔꯛꯎꯅꯦ ꯚꯥꯏ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯊꯣꯖꯣꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯗꯤ ꯎꯔꯦ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯗꯨꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯎꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯗꯨꯗꯒꯤꯗꯤ ꯊꯣꯖꯣꯒꯤ ꯃꯁꯥ ꯑꯗꯣ ꯕꯪ ꯁꯥꯒꯠꯂꯛꯏ ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯟꯈꯤꯕꯒꯨꯝ ꯇꯧꯔꯛꯂꯦ ꯊꯣꯖꯣꯗꯨ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯕ ꯊꯣꯛꯇꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯆꯞ ꯇꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯀꯤꯕ ꯍꯦꯃꯟꯈꯤꯕꯅ ꯃꯈꯣꯡ ꯊꯥꯡꯕꯁꯨ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯗꯨꯅ ꯍꯥꯏ ꯃꯁꯤ ꯃꯤꯒ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯆꯦꯟꯗꯕꯤꯒ ꯇꯧꯏꯅꯦ ꯑꯩꯉꯣꯟꯗꯒ ꯐꯩꯅ ꯌꯦꯡꯉ ꯑꯗꯨꯝ ꯂꯩꯅꯦ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯊꯣꯖꯣꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯥꯏꯖꯤꯟꯗꯨꯅ ꯊꯥꯖꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯖꯣꯁꯨ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯄꯒꯨꯝ ꯃꯈꯣꯡ ꯑꯗꯣ ꯍꯥꯏꯔꯪ ꯀꯟꯅ ꯍꯦꯛꯇꯃꯛ ꯆꯦꯟꯈꯤ ꯈꯔ ꯑꯁꯨꯝ ꯆꯦꯜꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯒꯗꯧꯔꯕ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯕ ꯑꯗꯨꯋꯥꯏꯗ ꯋꯥꯔꯗꯨꯅ ꯁꯣꯔꯒ ꯊꯕꯦꯠ ꯋꯥꯅ ꯍꯣꯜꯂꯒ ꯃꯁꯥ ꯑꯗꯣ ꯀꯣꯟꯊꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯈꯨꯔꯥꯏꯗ ꯅꯝꯗꯨꯅ ꯅꯥꯝꯃꯅ ꯇꯤꯡꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ ꯊꯣꯖꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯉꯥꯔꯤꯕꯗꯣ ꯆꯣꯠ ꯂꯥꯎꯕꯒꯨꯝ ꯐꯥꯎꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯊꯣꯖꯣ ꯃꯍꯥꯛꯅ ꯉꯥꯔꯤꯕꯗꯣ ꯇꯞꯅ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯅ ꯉꯥꯔꯤꯕꯗꯣ ꯀꯤꯔꯕ ꯁꯛꯇꯝ ꯑꯗꯨꯒꯤ इहिंग ngakta ngairaba tairaba masada oiduna leiramlei masi hek urubadikidi hoima hairaga pamit mana chejet usinduna konthong lomda chinsil lakpada maikai ona khiduna konthong mayada leiriba khongbat aduda yungna hektamak tasinki thojodu masa mamai mamit leikhumna pungtai tairi phibam ama kairi masidagidi thojo khongbat adudagi phat phat kakhallaktuna konthong lomda magi nupibu kauduna mayum tamna chinsilai hai sija tabro nangbo sijo thung hangune nangbo ai bu siba tari he tabro nangbo thung hangune he nangbo asumna magi nupana lawbagi makholdu tabada
ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕ ꯖꯥꯠꯅꯣ ꯂꯥꯟ ꯂꯥꯛꯄꯗꯧꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯁꯦ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯐꯃꯨꯡꯗꯒꯤ ꯊꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯊꯣꯡ ꯑꯗꯣ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯅꯣ ꯑꯃ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯔꯦ ꯊꯣꯖꯣ ꯃꯁꯥ ꯄꯨꯝꯕ ꯂꯩꯈꯣꯝꯅ ꯇꯩꯔꯕꯅꯤꯅ ꯃꯁꯛ ꯇꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯆꯦꯜꯂꯛꯂꯤꯕ ꯑꯗꯣ ꯗꯥꯔꯤ ꯃꯄꯥꯜ ꯌꯧꯔꯛꯇꯨꯅ ꯅꯛꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯁꯤꯖꯅ ꯃꯃꯥꯏꯗ ꯂꯥꯇꯦꯟ ꯑꯗꯣ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯊꯣꯖꯣꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯔꯤ ꯑꯁꯨꯝꯅ ꯎꯔꯨꯕꯗ ꯁꯤꯖꯅ ꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯊꯣꯖꯣꯅ ꯊꯣꯡꯖꯤꯟ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯏꯃꯥ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯉꯝꯖꯔꯔꯣꯏꯗ ꯑꯩ ꯃꯈꯣꯜꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯃꯈꯣꯜꯅꯤ ꯑꯗꯨꯒ ꯐꯤꯕꯝꯁꯤꯅ ꯀꯔꯤ ꯃꯁꯤꯗꯤ ꯃꯤ ꯑꯣꯏꯔꯔꯣꯏ ꯍꯩꯃꯥ ꯍꯩꯃꯥ ꯇꯔꯩꯔꯒ ꯀꯥꯈꯠꯂꯛꯏꯅꯦ ꯍꯣꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯡ ꯑꯗꯣ ꯈꯪꯊꯤꯡ ꯍꯦꯛ ꯊꯤꯡꯖꯤꯟꯈꯤꯗꯨꯅ ꯐꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯊꯣꯖꯣꯗꯣ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯣꯏꯕꯅ ꯈꯪꯊꯤꯡ ꯊꯤꯡꯖꯤꯟꯈ꯭ꯔꯤꯕ ꯊꯣꯡ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯇꯪ ꯂꯥꯎꯅ ꯊꯣꯝꯖꯤꯟꯗꯨꯅ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯥꯈ꯭ꯔꯤ ꯊꯣꯖꯣꯗꯣ ꯒ꯭ꯌꯥꯟ ꯍꯥꯏꯔꯞ ꯃꯥꯡꯉꯤ ꯃꯔꯨꯗꯒꯤ ꯍꯥꯏꯔꯪ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯇꯨꯡꯂꯣꯝꯗ ꯃꯤꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯗꯨꯗ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗꯗꯤ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯣ ꯗꯥꯔꯤ ꯃꯈꯥꯗ ꯂꯦꯞꯇꯨꯅ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯇꯨꯅ ꯃꯈꯦꯠ ꯑꯗꯣ ꯂꯨꯈꯝ ꯌꯧꯕ ꯃꯈꯩ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯂꯒ ꯃꯉꯣꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯁꯤ ꯍꯦꯛ ꯎꯔꯨꯕꯗꯒꯤꯗꯤ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯊꯣꯖꯣꯗꯣ ꯊꯣꯡ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯈꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯊꯣꯖꯣꯗꯣ ꯃꯟ ꯑꯣꯟꯁꯤꯜꯂꯨꯛꯇꯨꯅ ꯎꯞꯄꯒ ꯑꯃꯨꯛ ꯇꯥꯔꯤ ꯃꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯡꯖꯤꯜꯗ ꯉꯥꯔꯤꯕ ꯅꯥꯆꯩ ꯑꯗꯨꯅ ꯃꯥꯅ ꯄꯨꯟꯅ ꯐꯛꯀꯥꯏꯔꯕ ꯊꯣꯡ ꯑꯗꯣ ꯊꯨꯅ ꯌꯥꯡꯅ ꯉꯥꯛꯁꯤꯜꯂꯝꯗꯨꯅ ꯐꯃꯨꯡꯗ ꯆꯣꯡꯈꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯒꯨꯝ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯈꯗꯛ ꯅꯤꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯨꯁꯨ ꯅꯣꯛꯇꯨꯅ ꯀꯤꯌꯥꯝꯕꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯇꯟꯊꯣꯏꯗꯣ ꯁꯦꯝ ꯃꯈꯣꯡ ꯑꯗꯨꯗ ꯃꯥꯅ ꯊꯥꯈꯤꯕ ꯂꯥꯏ ꯑꯗꯣ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯀꯟꯅ ꯇꯨꯝꯂꯤ ꯁꯣꯝꯗ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯨꯁꯨ ꯑꯁꯨꯝ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯄꯅ ꯀꯤꯌꯥꯝꯕ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯤ ꯁꯤꯗ ꯂꯩꯔꯦꯗꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯤꯔꯤꯕꯁꯤꯗꯤ ꯑꯗꯣ ꯃꯌꯨꯝꯕꯨꯗꯤ ꯌꯧꯔꯤꯌꯦꯕꯨ ꯀꯃꯥꯏꯅ ꯇꯝꯅꯁꯤꯒꯦꯅ ꯇꯧꯔꯤꯁꯤꯕꯣ ꯇꯝꯅꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯐꯥꯖꯤꯜꯂꯒ ꯆꯐꯨ ꯃꯅꯨꯡꯗ ꯑꯃꯨꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯗꯅ ꯍꯜꯂꯁꯤꯔꯅꯦ ꯑꯩꯕꯣ ꯑꯁ ꯑꯗꯨꯁꯨ ꯌꯥꯔꯣꯏꯅ ꯇꯧꯔꯤꯁꯤ ꯃꯗꯨꯒꯤ ꯃꯥꯏꯕꯤ ꯍꯩꯇꯕꯤ ꯁꯣꯏꯅꯥꯎꯗꯨꯅꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯁꯦ ꯀꯧꯔꯛꯇꯦꯕ ꯃꯥꯅ ꯀꯧꯔꯛꯇꯗꯤ ꯀꯔꯝꯅ ꯆꯠꯀꯅꯤ ꯑꯁꯨꯝꯅ ꯍꯟꯁꯤ ꯀꯗꯥꯏ ꯆꯪꯁꯤ ꯀꯗꯥꯏ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯀꯤꯌꯥꯝꯕꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯂꯥꯏꯃꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯕꯨ ꯎꯈ꯭ꯔꯦ ꯀꯅꯥꯅꯣ ꯑꯁꯤꯗ ꯊꯣꯡꯒꯥꯗ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯑꯁꯤꯗꯤ ꯃꯁꯤ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯂꯨꯕꯅ ꯐꯒꯅꯤ ꯂꯥꯏꯔꯝꯃꯤꯔꯥ ꯈꯪꯗꯣꯛꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯝꯕ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯨꯁꯨ ꯑꯁꯨꯝ ꯈꯜꯂꯝꯂꯒ ꯈꯜꯂꯒ ꯁꯨꯝ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯔꯣꯏ ꯍꯜꯍꯧꯕꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯂꯥꯏꯃꯨ ꯅꯨꯄꯤ ꯑꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯡꯁꯤꯜꯂꯛꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯨꯒꯤ ꯈꯨꯗꯥꯡꯗ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯏ ꯃꯗꯨꯗ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯀꯅꯥꯅꯣꯍꯦ ꯃꯤꯒꯤ ꯈꯨꯗꯥꯡꯗꯒ ꯇꯥꯞ ꯄꯥꯏꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯨꯡꯂꯣꯝꯗ ꯐꯠ ꯂꯩꯊꯣꯔꯛꯏ ꯑꯌꯥ ꯂꯥꯏꯃꯨ ꯅꯨꯄꯤꯅꯤꯅꯦꯍꯦ ꯍꯥꯏ ꯑꯩꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛꯎꯅꯦꯍꯦ ꯃꯤꯅ ꯎꯔꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯈꯟꯈꯤꯅꯤꯅꯦꯍꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎꯅꯦꯍꯦ ꯏꯁ ꯃꯁꯛ ꯑꯁꯤꯒ ꯃꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯈꯤꯅꯤ ꯀꯥꯏꯗꯅ ꯊꯥꯗꯣꯛꯎ ꯀꯥꯏꯅꯒ ꯊꯥꯗꯣꯛꯑꯣꯏ ꯑꯩꯗꯤ ꯀꯔꯤꯒꯤ ꯊꯥꯗꯣꯛꯀꯗꯣꯔꯤꯕ ꯀꯔꯤꯒꯤ ꯊꯥꯗꯣꯛꯀꯗꯣꯔꯤꯕꯅꯣꯕ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕ ꯀꯥꯟꯅꯁꯤꯗꯕꯨ ꯍꯨꯔꯥꯟꯕꯗꯧꯅ ꯊꯣꯡꯒꯥꯟ ꯑꯁꯤꯗ ꯂꯨꯝꯃꯒ ꯌꯦꯡꯂꯝꯃꯤꯅꯦ ꯑꯗꯨꯒ ꯉꯥꯡꯗꯅꯒꯁꯨ ꯇꯧꯔꯤ ꯉꯥꯡꯖꯕ ꯁꯥꯔꯤꯕꯁꯦ ꯍꯦ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯎ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣꯕ ꯁꯤꯗ ꯅꯪ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯨꯅ ꯈꯔ ꯁꯥꯎꯔꯞꯅ ꯍꯣ ꯅꯪ ꯂꯨꯝꯕ ꯂꯥꯛꯏꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯤꯕꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒꯤ ꯃꯤꯅꯥꯏꯒꯨꯝꯕ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯑꯃꯥꯏꯕ ꯀꯤꯌꯥꯝꯕꯅ ꯊꯥꯗꯣꯛꯂꯒ ꯊꯝꯃꯤ ꯑꯣꯏꯔꯝꯅꯤꯅꯦ ꯑꯩꯁꯨ ꯑꯃꯥꯏꯕꯤ ꯇꯥꯟꯊꯣꯏꯅ ꯅꯣꯏꯒꯤꯗ ꯇꯝꯅꯅꯕ ꯍꯥꯏꯗꯅ ꯊꯥꯔꯛꯂꯤꯕ ꯈꯪꯉꯕ꯭ꯔꯥ ꯄꯉꯥꯡꯗꯤ ꯍꯦꯛ ꯉꯥꯡꯉꯗꯅ ꯉꯥꯏꯈꯣ ꯅꯪ ꯁꯨꯃꯥꯏꯅ ꯀꯧꯊꯣꯛꯂꯒ ꯊꯥꯔꯛꯂꯤꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ꯭ꯔꯥ ꯃꯥꯅꯦ ꯑꯗꯨꯅ ꯑꯩ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯄꯣꯠꯅꯤꯗ ꯑꯩꯅ ꯁꯪꯂꯤꯉꯩꯗ ꯅꯪꯅ ꯇꯝꯅꯗꯣꯏꯕ ꯂꯥꯛꯑꯣꯅꯦꯁꯦ ꯇꯝꯅꯔꯣ ꯂꯥꯛꯑꯣꯕ ꯅꯪ ꯁꯝꯗꯣ ꯆꯞꯄꯒ ꯊꯝꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯈꯨꯝꯂꯛꯏ ꯅꯨꯄꯤ ꯃꯆꯥ ꯄꯤꯌꯠ ꯂꯥꯎꯕꯤ ꯃꯥꯅ ꯀꯤꯍꯜꯂꯒ ꯑꯩꯅ ꯍꯦꯛꯇ ꯀꯤꯒꯗ꯭ꯔꯣ ꯐꯩ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯅꯤꯗꯣ
pudup hekta phunrai asumna phunarakpana miral lamba aduna nupa oibani na laimu nupi adubu laksari kamdowi ha sa khotana fawbado haujiti kari thokle ha masi usi de hekta pullaga thanam lageda masi asu yamna khurau thangba sibu aduga ai pena uga tamrukhige asumna laimu nupi ado konthongdagi khongkap taret nipa muk chatlaga leipa upambi amata punsillaga thanam lei aduga mahak kiyambagi yum tamna changki laimu nupi ado koirau lauraga leihori miran lamba ado asum changlakpana kiyamba khoigi sumangda lepdari thabak hobadi yarese adubu karam hayarone aina tamadu sibo amukta su tawonate wari daga yawa mawongdu arudagi haijaba ama loktholaga madugi mawongda hekta nation ba haiduni asumna hairaga tamnaba haurage khanduna tamnaba hauroi ho kiyambau tungraba jalo tawisibo tumlam labadi aspit kalaydorida tumlasu mikap thokba makai hekta tamlage masigi matungda uphun khara paikhatlaglaga yum aduta langsili asumna langkhalu baduta heman khabar karino mongondo wena loina tasalakle matam aduta miral lamba aduna mit loina changlina tawrisidi asumna hairaga kudum amuk chawwa nung ama amuk khungatli masidi chawmali masina tharabadi migi imungda phawulaga taruba tarine tawrise madugi matungda khujin mamai muk chawba nung ama muk khungatli sab sare siri masina hekta tharage jai krishna ihe kaino aina arjun gi matauga amuk tamsiluribasina wari de yawdo dum tawredana tawrisiri asomna mana pariba nungado yumthakta langsilli adubu karigumbi makhol amata hek thokti matam masida mahana khalli karino masidi karimate hek kanade he pek paw hek lawdeba asomna amuk haram laga achauba nung ama amuk ngamboi ngamdaboi thangal langkhali handakti nungado hanadeki khara chawbunina yumthak aduta taba matamdadi makhol khara thokri matam masita kiyambado sum tumlambadagi makhol aduna mikap khara thorakle somda miral lamba do hais masi oiradi khara tumlumlani makha tabadi ai kari tobatai magi thongno maya asita changsillaga amuk nairoge khangani asumna khallaga miral lamba do thongnaw leiriba adomda amuk lai aduga amuk hori ho iyambo masigi nupa si aina halambasu yaise iyambaga kowasi khara usit tawo mandi adudi khon khara wauna hekta kawragi ai kiyambo hai tabran he nangbo ho sirabo nangbo laina kowbaga mada tadrisibo asumna hanjin kawrokpasida kiyambado mika phajana thoi kananone mina su nungaina tumling asida khon gandi othona hawkhidrewani masigi laimu muthi ama laiba dusu kari tawriba jano khangdini natraga mana oina aingonda khariba jalane kiyambana asum khanduna leiringai somdana kiyambagi laimu nupi ado ngasai u amata pullaga thamlamba ado nampuda nanthoklaga miral lamba ado tamna kanna paisilai o nangdi migi thona wasidaga tamnaradanaga leiri ponine khangidana nang hekta thomjingeba asomdana miral lamba aduna migi yana khasida sum leibasidi tali sumang nomda mukthoklage asumna miral lamba aduna hek thokhibaga mapa chanana laimu aduna paisillakba aduda lonsilliba thongnaw aduda oina kanna thomjillaga napi marakta paisimkhri makhol aduda miral lamba aduna khalli hi kari makholna hojikidudi aingonda oina onsillaklaga tamnaraba jala ai phat tamnaramlaga hankhage kanade masidi mawong amani somda laimu nupi ado ai sire sayenga loina ti amalina tawrise phera sifam na khamga khangdana sirune tawrise napa yai mi masa fai masi hekta halageda mara ne isolise asumna amuk hairam laga laimu nupi ado kanna amuk paisin khiduna makoi ani do yamna kanna putruk amuk phunarakli miral lamba aduna hey lai nupi muthi tv samphul bodu yam thuna thadune kokchi chikpana loire haibari hey laimu nupi aduna amuk makhori do ipun phunba makai amuk khumna I nang nai ki ngaksam chikli badusu thadu yam thuna sodena sinaba tareba ikhoi ani se
ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯪ ꯍꯥꯟꯅ ꯊꯥꯗꯣꯛꯎ ꯅꯪ ꯍꯥꯟꯅ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯐꯨꯅꯔꯤꯉꯩ ꯀꯤꯌꯥꯝꯕꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏ ꯀꯅꯥꯅꯣ ꯑꯗꯨꯗꯩꯗꯨꯗ ꯃꯨꯛꯅꯥ ꯁꯥꯗꯔꯤꯕꯗꯣ ꯋꯥꯐꯝ ꯑꯗꯨꯗ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯗꯨꯅ ꯐꯠ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯗꯣꯝꯒꯤ ꯅꯣꯌꯣꯟ ꯑꯅꯤꯗꯨꯕꯨ ꯀꯔꯤꯃꯠꯇ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯅꯠꯇꯦꯅꯦ ꯐꯨꯅꯔꯤꯕ ꯁꯤ ꯐꯥꯎꯕ ꯎꯗꯕ꯭ꯔꯣ ꯃꯁꯤꯗꯤ ꯃꯆꯤꯟ ꯌꯥꯝꯅ ꯀꯜꯂꯤꯅꯦꯍꯦ ꯐꯩ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯀꯤꯌꯥꯝꯕꯗꯣ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯕꯥꯔꯇꯦꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯐꯨꯅꯔꯤꯕ ꯑꯅꯤ ꯑꯗꯨꯗ ꯖꯣꯔ ꯂꯥꯎꯅ ꯍꯩꯖꯤꯜꯂꯤ ꯑꯅꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯗꯨꯅ ꯐꯨꯅꯕꯗꯣ ꯇꯣꯛꯈ꯭ꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯦ ꯂꯥꯏꯃꯨ ꯑꯃꯣꯝ ꯅꯪꯅ ꯂꯥꯕ ꯑꯁꯤꯒ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯁꯨꯃꯥꯡ ꯑꯁꯤꯗ ꯐꯨꯅꯔꯒ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅ ꯍꯣꯏꯃ ꯂꯣꯏꯅ ꯆꯣꯔꯦꯅ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯃꯁꯤꯒꯤ ꯑꯊꯤꯕꯤ ꯂꯥꯏꯃꯨ ꯅꯨꯄꯤ ꯑꯁꯤꯅ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯦꯕ ꯃꯁꯤ ꯀꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯤꯡꯕꯩ ꯅꯠꯇ꯭ꯔꯥ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯅꯔꯝꯂꯒ ꯃꯈꯣꯏ ꯑꯃꯨꯛ ꯃꯈꯣꯡꯁꯤꯡ ꯑꯗꯣ ꯀꯥꯎꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯎꯒꯨꯝ ꯇꯤꯡꯊꯣꯛꯅꯗꯨꯅ ꯍꯦꯛꯇꯃꯛ ꯄꯥꯏꯁꯤꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯅꯁꯨ ꯉꯝꯗ ꯊꯣꯝꯖꯤꯟꯅꯔꯒ ꯄꯥꯏꯊꯣꯛꯇꯨꯅ ꯇꯣꯉꯥꯟ ꯂꯣꯡꯈꯥꯛ ꯂꯣꯡꯗꯨꯅ ꯇꯥꯟꯅꯈ꯭ꯔꯦ ꯀꯤꯌꯥꯝꯕꯗꯤ ꯌꯦꯡꯕꯗ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯀꯤꯌꯥꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯥꯏꯕ ꯃꯁꯤꯒꯤ ꯑꯊꯤꯕ ꯂꯥꯏꯁꯦ ꯃꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯒꯦ ꯌꯥꯗꯕꯗꯒꯤ ꯑꯩꯕꯨ ꯎꯗ ꯄꯨꯟꯁꯤꯜꯂꯒ ꯊꯅꯝꯂꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯇꯝꯂꯒ ꯃꯈꯥꯗ ꯀꯤꯠ ꯂꯥꯎꯅ ꯐꯝꯊꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯟꯅ ꯀꯞꯈꯠꯂꯛꯂꯤ ꯃꯇꯧ ꯑꯁꯤꯗ ꯀꯤꯌꯥꯝꯕꯅ ꯍꯥꯏ ꯍꯧꯒꯠꯂꯨ ꯌꯦꯡꯅꯤꯡꯗꯦꯀꯣ ꯃꯇꯥꯡ ꯑꯁꯤꯗ ꯇꯣꯟꯊꯣꯏꯅ ꯊꯥꯔꯛꯄ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯗꯣ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯣꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯑꯌꯥ ꯃꯁꯤꯗ ꯂꯩꯔꯝꯕ ꯂꯥꯏ ꯑꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯀꯅꯥꯅ ꯊꯥꯔꯛꯂꯤꯕꯖꯥꯠꯅꯣꯅꯦ ꯃꯗꯨꯕꯣ ꯀꯤꯌꯥꯝꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯏꯃꯨ ꯅꯨꯄꯤ ꯑꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯍꯤꯛ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯑꯃꯥꯏꯕ ꯅꯪꯒ ꯌꯦꯛꯅꯩ ꯍꯥꯏꯕ ꯑꯃꯥꯏꯕꯤ ꯍꯩꯇꯕꯤꯗꯨꯅ ꯊꯥꯔꯛꯄ ꯂꯥꯏ ꯆꯣꯡꯗꯝ ꯆꯥꯗꯕꯅꯤ ꯑꯣ ꯀꯤꯌꯥꯝꯕ ꯑꯩꯒꯤ ꯌꯨꯝꯗꯒ ꯂꯥꯏ ꯇꯤꯟꯒꯁꯨ ꯊꯥꯔꯛꯄ ꯁꯥꯔꯤ ꯈꯪꯒꯅꯤꯗꯅ ꯍꯌꯦꯡꯗꯤ ꯍꯦ ꯃꯨꯊꯤ ꯂꯥꯎ ꯅꯪꯁꯨ ꯍꯌꯦꯡꯗꯤ ꯃꯣꯏꯒꯤꯗ ꯆꯠꯂꯨꯅꯕ ꯍꯛꯆꯥꯡ ꯊꯥꯗꯣꯛꯁꯤ ꯂꯥꯎ ꯋꯥꯐꯝ ꯑꯗꯨꯗ ꯃꯨꯊꯤꯅ ꯀꯔꯤ ꯄꯤꯖꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ ꯃꯗꯨꯗ ꯀꯤꯌꯥꯝꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯁꯤꯅ ꯆꯥꯕ ꯊꯛꯄꯗ ꯍꯥꯏꯔꯒ ꯂꯩꯍꯩ ꯂꯥꯎ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅ ꯂꯩꯔꯅꯨ ꯃꯅꯤꯡꯗ ꯌꯣꯄꯥꯛ ꯇꯧꯔꯨꯁꯤ ꯂꯥꯎꯅꯦ ꯅꯄꯥꯡꯒꯜ ꯀꯟꯈꯠꯅꯕ ꯅꯪꯕꯣ ꯃꯨꯊꯤꯗꯣ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤ ꯄꯤꯖꯒꯗ꯭ꯔꯥꯅ ꯍꯥꯏꯔꯒ ꯌꯣꯄꯥꯛ ꯇꯧꯔꯨꯁꯤꯅꯤ ꯑꯍꯤꯡꯁꯤꯗꯕꯨ ꯑꯩꯗ ꯁꯤꯖꯅꯤꯡꯉꯕꯅꯤꯗ ꯁꯤꯈ꯭ꯔꯒꯦꯁꯨꯅꯦ ꯑꯃꯨꯛ ꯍꯟꯅ ꯁꯤꯕ ꯌꯥꯔꯔꯣꯏꯗ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯀꯤꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯁꯨ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯗꯣ ꯇꯣꯟꯊꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯁꯤꯗ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯒ ꯇꯨꯝꯗꯅꯒ ꯂꯩꯔꯝꯃꯤꯅꯤ ꯍꯩꯇꯅ ꯂꯥꯏ ꯁꯥꯟꯅꯅꯤ ꯀꯥꯏꯗꯅ ꯀꯔꯝꯕ ꯃꯥꯏꯕꯤꯅꯣ ꯁꯤꯕꯣ ꯃꯤꯔꯥꯜ ꯂꯝꯕꯥꯗꯣ ꯁꯥꯎꯅꯤꯡꯅ ꯁꯣꯜꯂꯒ ꯇꯣꯟꯊꯣꯏꯕꯨ ꯀꯧꯈꯤ ꯇꯣꯟꯊꯣꯏꯁꯨ ꯑꯉꯛꯄꯅꯤ ꯑꯁꯨꯛ ꯀꯟꯅ ꯍꯧꯗꯣꯛꯄꯁꯤꯕꯨ ꯁꯨꯡꯇꯥ ꯇꯥꯗꯕ ꯃꯈꯩ ꯇꯨꯝꯂꯤ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯗꯨꯅ ꯑꯁꯨꯛ ꯀꯟꯅ ꯍꯧꯗꯣꯛꯄꯁꯤꯁꯨ ꯇꯥꯗꯕ ꯐꯔꯦ ꯑꯩꯁꯨ ꯍꯧꯒꯠꯄ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯗꯨꯁꯨ ꯇꯣꯟꯊꯣꯏ ꯍꯧꯒꯠꯂꯛꯄ ꯉꯥꯏꯅ ꯉꯁꯥꯏ ꯐꯨꯅꯔꯨꯕꯒꯤ ꯋꯥꯃꯟꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯈ꯭ꯔꯤ ꯑꯉꯛꯄꯅꯤ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯀꯔꯝꯕ ꯂꯥꯏꯅꯣ ꯃꯈꯣꯏ ꯑꯅꯤꯗꯣ ꯐꯅ ꯀꯨꯏꯅ ꯇꯨꯝꯂꯨꯔꯕ ꯃꯇꯨꯡꯗ ꯇꯣꯟꯊꯣꯏꯗꯣ ꯄꯨꯡ 1 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯦ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕꯗꯣ ꯇꯣꯟꯊꯣꯏꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯅ ꯍꯦ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯁꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ ꯑꯁꯤꯗ ꯃꯤꯔꯥꯜ ꯂꯝꯕꯥꯗꯣ ꯃꯤꯀꯞꯇꯣ ꯈꯪꯊꯣꯛ ꯊꯣꯛꯏ ꯀꯔꯤꯅꯣ ꯈꯪꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯅ ꯂꯥꯎ ꯇꯥꯕꯅꯤꯅꯦ ꯇꯝꯅꯔꯨꯁꯨ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯒ ꯀꯔꯤꯅꯣ ꯇꯨꯝꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯉꯁꯥꯏꯅ ꯇꯧꯔꯤꯕꯗꯣ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯖꯔꯝꯃꯣꯏꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏ ꯇꯧꯈ꯭ꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯇꯝꯂꯤ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯇꯥꯕꯗ ꯇꯣꯟꯊꯣꯏꯗꯣ ꯀꯟꯅ ꯍꯦꯛꯇ ꯅꯣꯛꯈꯠꯂꯛꯏ ꯃꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯔꯤ ꯋꯥꯈꯜꯅꯣ ꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯐꯥꯒꯤ ꯃꯥꯜꯂꯨꯔꯕꯣ ꯅꯪꯕꯣ ꯇꯣꯟꯊꯣꯏꯅ ꯅꯣꯛꯇꯨꯅ ꯀꯅꯥꯅꯕꯨ ꯅꯣꯛꯇꯕ ꯉꯝꯒꯗꯣꯏꯅꯣꯅꯦ ꯅꯪꯒꯤ ꯈꯨꯇꯨꯝꯅꯁꯤꯗꯕꯣ ꯇꯣꯟꯊꯣꯏꯅ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯄ ꯑꯁꯤꯗ ꯃꯤꯔꯥꯜ ꯂꯝꯕꯥꯗꯣ ꯁꯥꯎꯈꯤꯗꯨꯅ ꯃꯆꯤꯟꯗꯣ ꯈꯨꯡꯃꯨꯛ ꯇꯨꯝꯕ ꯃꯈꯩ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩꯈ꯭ꯔꯤ ꯃꯇꯧ ꯑꯁꯤꯗ ꯇꯣꯟꯊꯣꯏꯁꯨ ꯅꯣꯛꯄ ꯇꯣꯛꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯗꯣ ꯁꯎꯗꯕ ꯑꯃꯅ ꯊꯥꯡꯒꯠꯂꯒ ꯂꯥꯞꯇꯅ ꯂꯪꯈ꯭ꯔꯤ ꯃꯇꯧ ꯑꯁꯤꯗ ꯇꯣꯟꯊꯣꯏꯗꯨ ꯏꯉꯛ ꯉꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯁꯥꯗꯣ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯔꯤ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯣꯟꯊꯣꯏꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯈꯪꯄꯥꯏ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯀꯟꯅ ꯂꯥꯛꯁꯤꯟꯗꯨꯅ
ต้นถอยดอมาลังดัดทางกันเลยต้นถอยสวนพุงกันตุนามาคงดอพรังพรังกอร์เลยมาสิดกีต้นถอยมาซาดอหานัดกีเห็นนะวางทางกันตุนากันนั่นลังทุรีอาสุนนตัวสิตาต้นถอยมาซาดอยุมกิดารีอดุตาสุบสินลักตารีอาสุนนตัวสิตามาซาดอใจน่าตันยอมเลยมิจิกมิราคอลอมตะตาดระบะหิงกิมาตำอวยบนินาคณะสุลาคิรีมาเตียงปังวินาบาต้นถอยกีใจน่าปุณมาขังจินดุนาต้นถอยมังโกลมดาตับนากัขัดนับหอนใจอดุบูมากีมาขนาวดอไปดุนาสุมังลมดาสิงทรักตุนาหิงโคลมดามุกชโรชโรลักตุนาสิงทรักเลยชาวดาวอดุนามาปังกัลกันไปเห็นคิบนานุเปมาซามานาดีกรีงมลุกันีต้นถอยดออุปายไลคิเรอากันบันไลบักไลทิงไงมรักตาจิงบะอดุนาต้นถอยใจน่าข้างมังงมจดุนากันลาวรีต้นถอยกีเชียงไหลบันนี่ไฮกัจาต้นถอยนั่นลาวรกปะกามาปาจันนาต้นถอยกีมาปาตัวมิกับทรีมาตำมาสิตาตารีมีอยู่อมันลาวรีบะดูไฮส์กันน่ะไอ้คุยกีต้นถอยกีมาคอลมันแค่ตาอามุกตะยังลุกขี้กันตาไฮมาอามุกตะกุลุนี่เฮอัสการิโนมินตุ้มลิงไงสิตาไฮตุ้มลิงบักไล่ดิโก้น่าจะนุปิโดอามุกตะยังบิดุโซอามุกการิตาวรีไฮบโนอีเบียมาตัวมากีกาดันนุ่งไงนะตุ้มลังกันนี่บะอาสมนาวาริสันริงไงมาตำมาสิตามาปาลมตะกี้อามุกันนาลาวรีบุคคลแบบว่าอาศิดีอีเบียมากีมาคนมาเลยอาดุนนับุลาโอยังรู้สิหายบสินีอาสมน่ะหายแล้วก็มาคอยอันนี้ตัวพามุงตะกี้กุมทารักตุนาต้นถอยกีกาดาจังรักตุนายังรู้บัดดีต้นถอยตัวเลยรำรีมาสิตะกี้มาปาอันนี้ตัวปาขัดปะเหมลักตุนามาปาลมดาเซนทรักเลยว่าแบบว่ามังทุกสิหางดูเลยรำมีปาขัดปะอาสมเฮลักปะตะกี้มาปาดาเซนทุกตุนามาซานุปีบูมาคอยอันนี้นะจังตุนาคอยทีอาสมทีรักปะดาต้นถอยนั้นมาคุตสีขีบาคุจิอตัวตารักเลยรำเลยมานะคุจิอตัวไปขัดตุนาอิมากีอีเบียมาอิซาบูกระไดเดลัยบะเกอิมาดีอิซากีขันบดายามนวารีนี่เฮอาสมนักกับลีตันจาอาศิตาสอนทางนบคนจัดอามานาอิมาไอยามนวารีไอบัวมุกตาจิงขับปิวอิมาคนจัดอาศิตาบดกียังทอรักปดาตอนถอยอตัวยามนวานาเซมมาคงอดุตาเลยดีบดูอูรีมาคอยอันนี้ดอไฮอีเบียมาไฮตุนสินเสลอีอดุกาตับนัสิงขัตุนาอิมุงลมตะปุเสลกเลยมาดูดีมาปานาอาไม้บะกบเซนครีสมดุสุกัมดอรีกิยามบดอตุ้มดุลเลยไงมาปาลมดามาบูกันนะกบตารักลีมาตำมัสยิดกิยามบสุตาระดุนาทรักลียามนะทุกนิงดนะทุกปฏินัติอีปาปะขัดนากบอดุตากริกุมบะเลยไกกีอัทุอไกกีทับโอรัมบสุยายขันตุนาฮาวกลักปนีกิยามบะมังทงดอหางดอกตุนามามิตัวนวดตุนาเยงบดอูรีมาคุยกีกอนทงลมดามาบูมาคุดขัดตุนากนากุมบะอมันกอรีบดูมาตำมัสยิดกิยามันขัลลีกนาโนโนงลำได้ยสิตากรีอทุบะทับกเลยระบจานุเนอามาบูอเรอามุกตะทุกตัวยังลุกขี้อาสมนักขลัตุนาทงกาลมดาทุรกลีมาตำมัสยิดมาบูกอรีบมีอตัวมิดมังตะกี้อูนมังครีมาตัวอสิดากิยามบดีอังกปะมาดีอเรกิยามบะไงฮักเลียบตุนายังลำบดกีสิงนบเฮลักเลยมาดามมาสินะมาฮักมายุมลมดาจังลักให้ตุนามาไม่พัดเลยทุรกปดดีกิยามบะกีมาไม่อดุตาสอูดบะอามานาซาฟุกันนาทอมจลอีกิยามบะกิยันให้รับเงาตุนาล่วงนาตายอาสุนนั่นเลยไงกิยามบะกีมาคงดาไปรักาลักตุนามุกลังคีมาดูดกีกิยามบะตัวทงกาลกีนงบาเลยติงขังปะเรงช่างนาฮาวริบะมารอดุตาตาสิลีกิยามบะมาซาตัวติงขังสิงอดุนาโซกปดกีอีหิงนาหิงตารีกิยามบะมหักมาถวายมังบะตารีขันตุนาเลยจะบัดทาวนาปุถุกตุนามาซากันจันบะไลรอนโซลตุนาติงขังมรักตะกีฮาวกเลยอดุกามายุมตำนากันนาเจลีอดุบูดารีมาปัลอดุตามาคงดอขุดอามานาขังฟ้าฟารักปดกีตุสลีกิยามบะตุงลมดาพัดอนทุกตุนายิงรูบะมาตำดดีอามูบะอวังบะอามานามาฮักตำนาตุสิลกละบะอดุดดีมารุดีกีมาฮักสูพัดเลยทุกตุนามังกรดาพัดสงคัดคิดุนาอิมุงลมดาเซนเซนครีตัวริบสิงห์เสมาให้กาเฮนาให้บะอาไม่บะอามานาอิสิงปิดทันนายาวบะสายเซลอามาตามามีตาหันตุนาลุยนอูริบันีมาจินดสูมมนนุกลีมาตำนาสมหาขีบนาทาวดกทุกขีบานุเมอรุดกีนุเมหุมนีฮาวจินครีตันทอยอาไม่บะอามานาลายงบิบดกีมาซาดอขราฟารักลีตันทอย
ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯀꯤꯌꯥꯝꯕꯅꯁꯨ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯃꯁꯥ ꯍꯦꯛ ꯐꯕꯒ ꯀꯤꯌꯥꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯈꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯀꯤꯌꯥꯝꯕꯁꯨ ꯊꯕꯛ ꯑꯁꯤ ꯇꯣꯟꯊꯣꯏꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯈꯪꯒꯅꯤ ꯈꯜꯂꯗꯨꯅ ꯃꯁꯥꯗꯣ ꯐꯕ ꯉꯥꯏꯔꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯇꯣꯟꯊꯣꯏꯒꯤ ꯃꯌꯨꯝꯗꯁꯨ ꯀꯤꯌꯥꯝꯕꯒꯤ ꯃꯌꯨꯝꯗꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯇꯝꯅꯔꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯀꯤꯌꯥꯝꯕ ꯑꯃꯗꯤ ꯇꯣꯟꯊꯣꯏ ꯑꯃꯅ ꯑꯃꯕꯨ ꯇꯥꯏꯁꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯅꯈ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯇꯣꯟꯊꯣꯏ ꯀꯤꯌꯥꯝꯕ ꯍꯣꯏꯗ ꯆꯠꯅꯅꯕ ꯊꯣꯔꯛꯏ ꯀꯤꯌꯥꯝꯕꯁꯨ ꯑꯁꯤ ꯃꯉꯥꯏ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯤ ꯃꯃꯤꯠꯁꯤꯡꯗꯣ ꯄꯩꯅ ꯄꯩꯅ ꯌꯦꯡꯅꯩ ꯇꯣꯟꯊꯣꯏꯅ ꯍꯥꯟꯅ ꯍꯧꯔꯛꯏ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯇꯧꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯌꯥꯝꯕꯁꯨ ꯃꯉꯣꯟꯗ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯂꯤꯗꯨꯅ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯌꯦꯟꯅꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯉꯝꯂꯣꯏ ꯍꯥꯏꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯇꯣꯟꯊꯣꯏꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯅꯪꯅꯁꯨ ꯑꯩꯅꯁꯨ ꯑꯃꯠꯇ ꯉꯝꯂꯣꯏꯗꯕ ꯊꯕꯛꯅꯤ ꯊꯕꯛ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯇꯝꯅꯅ ꯋꯥꯍꯜꯂꯒꯦ ꯈꯟꯗꯨꯅ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯃꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯄꯨ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯁꯤ ꯅꯪꯁꯨ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕꯗꯤ ꯐꯖꯅ ꯍꯥꯏꯔꯣ ꯑꯩꯁꯨ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯗ ꯐꯖꯅ ꯇꯝꯂꯁꯤ ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯤꯔꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯁꯤꯡꯗꯣ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯛꯇꯦ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯒꯤ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯄꯗꯒꯤ ꯇꯣꯟꯊꯣꯏ ꯑꯃꯗꯤ ꯀꯤꯌꯥꯝꯕꯒꯤ ꯏꯃꯨꯡ ꯑꯅꯤ ꯄꯨꯟꯅ ꯋꯥ ꯇꯥꯅꯔꯤ ꯇꯣꯟꯊꯣꯏꯒꯤ ꯃꯄꯥꯅ ꯀꯤꯌꯥꯝꯕꯒꯤ ꯃꯃꯥꯗ ꯏꯇꯩꯃ ꯑꯉꯥꯡ ꯑꯅꯤꯁꯤ ꯑꯩꯒꯤ ꯄꯥꯕꯨꯡꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯊꯝꯂꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯝꯖꯔꯤꯕ ꯇꯝꯅꯤꯡꯂꯤꯕ ꯃꯍꯩ ꯑꯁꯦ ꯇꯝꯖꯔꯁꯅꯨ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯟꯕꯤꯔꯤꯕꯒꯦ ꯀꯤꯌꯥꯝꯕꯒꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣꯒꯤ ꯋꯥꯐꯝꯗꯣ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯈꯜꯂꯒꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯃꯄꯥꯁꯨ ꯂꯩꯇꯕꯅꯤ나 ꯏꯆꯥꯅꯨꯄꯥꯁꯤꯅꯒ ꯊꯕꯛ ꯁꯨꯔꯒ ꯏꯃꯨꯡ ꯑꯁꯤ ꯄꯨꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯇꯩꯃ ꯑꯗꯨꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯋꯥꯕꯤꯔꯨꯔꯅꯨ ꯏꯇꯩꯃꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯒꯨꯝꯕꯅꯤꯗꯣ ꯏꯇꯩꯃꯒ ꯏꯆꯥꯅꯨꯄꯥꯒꯁꯦ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯂꯩꯔꯁꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯁꯦ ꯊꯥꯈ꯭ꯔꯁꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯌꯥꯅꯔꯤ ꯃꯗꯨꯗꯒꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯃꯃꯥ ꯃꯄꯥꯁꯤꯡꯗꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯂꯧꯗꯨꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯍꯥꯞꯈ꯭ꯔꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯟꯗꯝ ꯑꯗꯨꯒꯤꯗꯃꯛ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯈꯣꯡꯁꯥꯟꯈꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯑꯃꯥꯏꯕ ꯚꯔꯁꯦꯁ ꯑꯃꯥꯏꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯁꯤꯖꯟ 2 ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯔꯛꯈꯤꯒꯅꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ